Riya chare ngasidi chak charaga tawine. Hoi hoi first comment ne. Kano Riya notification lakbra live se. Kamai tawine changakpada thengnai ra natraga notification lakbra. Okay, lai. Fare dudi notification laadi. Aina live tawbase khana dum regularly yengba live yawba singda oina dum khara khak chatpa mali notification se mayam paktakna na chatpadi oidre. Mayam lakshalo hawba tangai kuidre. Control. Hello friend, hi. Control, hi. Realme 12 5G. Si waterproof oibra hai. Waterproof oira moi Realme 12 ti. IP rating yawba 168 kumba yawba takite thengide. Rias ngasidi keno chare. Kay haini. Mayan thongsaleda. Jana mana masing khara hawai. Insangse kya kanna phangbadi lona phange ko. Matam mai bam leitre insang ri wadi loi phange. Phangda bam ta leitre. Keno to ba haitare. Thong bu khot pase makal mathen to khoi tu Manipur thong du laina thong lei be matam sem sang phangda bura dai thi. Khoi kangsoi gum bo thong bu khot pa iron bu gum ba se. Ngari gum ba dagi nga yai ba gum ba kai yaudra ni kana haute dana ko. Duna kya kana dum ba se thong di thong tre. Ma'am lakshalo comment lakshalo network si ngarang su network nuhaitedana live thaba hawalaga tatkhidana. Bro si nupi thirabro bro na thongiro hai. Thidi Rias thidri aina thongine. Ngarang su live thaba hawalaga network yadadana dum matat tawdagi nuhaitedana dum losangre mafam rang khangdabi aduna. Masidi yaba mali hojik phawdi kemta problem leitaba mali aduna yam yaringai nungai sida ngaktang minute manga tara tong oirasu nungaina fazana saruk yam enardi yam sangna tawdragasu ko live se yam sangna tawbu bugisu nungaibabudi lei ado. Bro Poco F7 Pro se lumbro yamna hai unique na. Magi weight kumbadi ayo yam kana yengude 180 grams 90 grams kumba maina tumonguni ka hena lumbadi oiroi. Ya maximum the phone amana sum hojikana lumbi 210 gram gumba. Average to 190 80 90 sai grams sai na oibani ado. Chabdi khangdre. Weight kumbasi yam kana wiyeng cheludi masisu miyeng budi mathok tabu pot amai.
ꯅꯨꯡꯁꯤꯕ ꯂꯥꯏꯁ꯭ꯔꯝꯅ ꯕ꯭ꯔꯣ ꯁꯦꯝꯁꯪ S24 ꯑꯜꯇ꯭ꯔꯥꯒꯤ iPhone 16 ꯀꯔꯝꯕꯅ ꯐꯅꯤ ꯍꯥꯏ S24 ꯑꯜꯇ꯭ꯔꯥꯒ S24 ꯑꯜꯇ꯭ꯔꯥꯅꯕꯨ khitang fani haitare khara hena fa sinabase nuaini hai khalle ngasai 16 ba iPhone 16 do magi screen refresh rate ka do 60 Hz khak oiba adugumba magi khara leidana ko adumba mayam de yengadi overall pulap ta yeng matam de S24 ultra na khara hena fani sinabu nuaini haitare game sanabase game sanabadi kainoni processor ge hai ta ni iPhone 16 do fai ko adu game sanaba hai sta boy koina screen gi refresh rate kumba du su khara wangpa darkar tai battery khara koina khangba adai leidana ko adu gumba loina mak tu yeng matam da di iPhone dudagi 16 dagi S24 ultra da khara hena nuai din ku miten bro nothing phone di hai nothing phone je tholapa matam da yam hype laiba mayam na yam pamna ki design maning da khoi transparent ko oi bi type ta aduga light ka option bi ta wudu da khoi young teenagers sing na di yam pam design am di oi bne ko do matang mamang da nothing phone 2 a sai phau ti dum phai handa ki 3 si da nothing phone 3 si da moi kitang mayam na khai hai ni ifa bane adum average te masu dum ba phone amadi oi hai tare keno ko yin lu ta ka ko Infinix leidana ko asumba ka adai Oppo Vivo gumba ka yingnaldi nothing na mo hena fai hai tai Pusiba laisramna thank you hai pusiba aina su thank you hai tare ni ko live changbirak ko ga mayam se hojik mi yam na budi yam yeng de ko dinku pusiba de area sana kana no kara dum comment tawreidana ko ada aina hangning se sida hojik thingna ga hojik comment tawriba live ti yeng ba mayam se loinamak kogi live ki notification lakpadagi changaira natragana adum kogi YouTube ki shorts fitta no lives ki fitta sum scroll to bul thingna bul changaira do comment amtang ga isan biladi nungai ni haide aina khangning je ga ino haikanda mayamna subscribe tawraga tham ta ga channel se notification bell se ko on tawtragadi live ki notification ji chatti ba live khatana te to video thagat pada su notification ji chatte bu duna adai mathakta notification ꯆꯠꯄꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯆꯥꯝꯃ ꯐꯥꯅ ꯆꯠꯂꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯪꯉꯛꯏꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯕꯗꯩ ꯆꯪꯉꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯐꯤꯠꯁꯇ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕꯗ ꯊꯦꯡꯅ ꯆꯪꯉꯛꯏꯔꯥ ꯍꯥꯏꯗꯣ ꯀꯃꯦꯟ ꯑꯃꯨꯛꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯗꯤ ꯑꯩꯅꯁꯨ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯇꯧꯔꯛꯄ ꯎꯈꯤꯗ꯭ꯔꯦ ꯑꯩ ꯑꯩꯅ ꯉꯥꯡꯉꯤꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯤꯔꯥ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯩꯔꯥ ꯀꯃꯦꯟ ꯑꯃ ꯇꯧꯁꯟꯕꯤꯔꯛꯑꯗꯤ ꯄꯨꯟꯁꯤꯕꯅ ꯍꯟꯗꯛꯀꯤ ꯑꯦꯃꯥꯖꯣꯟ ꯕꯤగ్ ꯕꯤꯂꯤꯌꯟ ꯗꯦꯗ S24 ꯑꯜꯇ꯭ꯔꯥꯁꯤ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯂꯥꯛꯄ ꯌꯥꯏ ꯍꯥꯏ S24 ꯑꯜꯇ꯭ꯔꯥꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯁꯤ 75 ꯐꯥꯎꯀꯤ ꯃꯌꯥ ꯐꯥꯎꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯣ ꯁꯦꯜꯁꯤꯗꯤ ꯍꯧꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯕꯤగ్ ꯕꯤꯂꯤꯌꯟ ꯗꯦ ꯁꯦꯜꯒꯤ ꯕꯦꯅꯔꯒꯨꯝꯕ ꯊꯣꯛꯄ ꯍꯧꯔꯕꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗꯀꯣ ꯋꯦꯕꯁꯥꯏꯠꯇ ꯑꯗꯣ ꯆꯞ ꯆꯥꯕ ꯗꯦꯠꯇꯤ ꯅꯣꯇꯤꯐꯥꯏ ꯇꯧꯗ꯭ꯔꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯩꯅ ꯈꯟꯕꯗ 10 to 15 ꯑꯁ꯭ꯋꯥꯏꯐꯥꯎ ꯃꯅꯨꯡꯗꯗꯤ ꯁꯣꯏꯗꯅ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯅꯣꯡꯃ ꯅꯤꯅꯤ ꯃꯉꯥꯏ ꯈꯦꯠꯅꯔꯕꯗ ꯑꯦꯃꯥꯖꯣꯟꯁꯨ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯑꯦꯃꯥꯖꯣꯟꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯉꯁꯥꯏ ꯍꯣꯏ ꯉꯁꯥꯏꯐꯥꯎꯗꯤ ꯊꯦꯡꯅꯔꯝꯗꯦ ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯁꯤꯗꯗꯤ ꯁꯣꯏꯅ ꯊꯣꯛꯂꯛꯑꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯒꯤ ꯆꯪꯉꯛꯄꯅꯦ ꯍꯥꯏꯌꯦ ꯊꯥꯒꯠꯆꯔꯤ ꯁꯤꯗ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯄ ꯑꯩꯅ ꯈꯪꯅꯤꯡꯕꯒꯤ ꯍꯪꯕꯅꯤꯀꯣ ꯃꯌꯥꯝ ꯑꯇꯩꯁꯨ
notification lakpadagi changaira natraga kano scroll tawbada feed ta thengnabadi changaira do dum ta comment amam ta tawsanbiradi yam nungai ni दिल का ये क्या राज है जाने क्या कर गए जैसे अंधेरों में तुम चांदनी भर गए कर चांद तारों को मशहूर इतना क्यों कम वक्त से भी खूबसूरत है तू हम्म, 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 हम्म। दिन भर कर बातें हम फिर भी लगे बातें अधूरी आजकल मन की दहलीजों पे कोई आए ना बस तुम जरूरी आजकल ही मेरी आदत है तो नेटवर्क यादव माले रिकनेक्टिंग ông थरमे नेटवर्क से यादव माले जियो जुदी हम कपनिंग बजुदी ओरे ꯆꯤꯟꯁꯤꯁꯨ ꯑꯣꯟꯗꯤ ꯑꯣꯟꯅꯤꯡꯕꯀꯣ ꯑꯗꯨꯒ ꯑꯣꯟꯊꯣꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕꯅꯤ ꯍꯥꯟꯅꯗꯒꯤ ꯃꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯗꯨꯝ ꯍꯧꯔꯛꯄꯗꯒꯤ ꯄꯥꯏꯔꯛꯄꯗꯒꯤ ꯖꯤꯑꯣꯁꯤꯗ ꯂꯩꯈꯤꯕꯁꯤꯗ ꯑꯩꯁꯦ ꯑꯣꯟꯗꯤ ꯑꯣꯟꯅꯤꯡ ꯑꯣꯟꯕ ꯉꯝꯗ ꯂꯩꯔꯦ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯁꯤ ꯈꯜꯂꯒꯗꯤ ꯑꯣꯟꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝꯁꯦ ꯂꯥꯏꯚꯁꯤ ꯃꯤ ꯃꯁꯤꯡꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯀꯃꯦꯟꯁꯨ ꯇꯧꯔꯛꯇ꯭ꯔꯤꯁꯦ नेटवर्क यादबदगी कमेंट उद्रब जाला सिने खल्लिस दिल का ये क्या राज है जाने क्या कर गए ben laktre नेटवर्क याद्र माले रमेश कुमन ब्रो iPhone 14 Pro लेगे तौबने यूज त लेबदा केसु कायदब्रा है रमेश यूज त लेबसीदी ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯖꯦꯁꯇꯤ ꯇꯧꯅꯤꯡꯗꯦꯕ ꯑꯗꯨꯕꯨ ꯂꯩꯕꯕꯨꯗꯤ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯔꯤꯛꯁꯇꯤ ꯈꯔ ꯂꯩꯀꯣ ꯑꯗꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯒ ꯃꯥ ꯐꯣꯟꯗꯨꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯈꯣꯠꯄ ꯁ꯭ꯇꯣꯔꯗꯨꯗ ꯂꯩꯒꯗꯧꯔꯤꯕ ꯃꯤꯗꯨꯗꯒꯤ ꯑꯣꯏꯔꯣ ꯁ꯭ꯇꯣꯔꯗꯨꯗ ꯑꯣꯏꯔꯣ ꯐꯖꯅ ꯑꯁꯤꯒꯤ ꯐꯣꯟꯁꯤ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯣ ꯍꯥꯟꯅ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯀꯔꯤ ꯄꯥꯔꯠꯁꯤꯡ ꯁꯤꯟꯗꯣꯛꯈꯤꯕ ꯂꯩꯔꯦ ꯃꯣꯏꯒꯤ IMEI ꯅꯝꯕꯔꯗꯨ ꯆꯥꯟꯅꯔꯤꯕ꯭ꯔꯥ
ꯑꯗꯩꯗꯤ ꯋꯥꯔꯟꯇꯤꯗꯤ ꯂꯩꯔꯔꯣꯏꯀꯣ 14ꯗꯤ ꯈꯔꯗꯤ ꯀꯨꯏꯔꯦ ꯋꯥꯔꯟꯇꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯅꯒ ꯄꯤꯕ ꯋꯥꯔꯟꯇꯤ ꯂꯩ ꯁ꯭ꯇꯣꯔꯅ ꯋꯥꯔꯟꯇꯤ ꯄꯤꯔꯤꯁꯤꯅ ꯀꯔꯝꯕ ꯄꯣꯠꯇꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕ ꯑꯃꯗꯤ ꯆꯪꯉꯦ ꯃꯁꯤ ꯇꯔꯥꯏꯅ ꯍꯥꯏꯗꯤ iPhone 14 ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯅꯤ ꯐꯣꯟ ꯑꯃ ꯌꯨꯁꯇ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯨꯁꯇ ꯑꯣꯏꯇꯥꯔꯒꯁꯨ ꯄꯣꯠ ꯂꯩꯗꯣꯔꯤꯕ ꯄꯣꯠꯁꯤ ꯐꯣꯟ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯔꯒꯦꯗꯅ ꯂꯩꯖꯔꯤꯕꯅꯤꯅꯀꯣ ꯃꯁꯤ ꯈꯔ ꯐꯖꯅ ꯑꯩ ꯁꯤꯃ ꯈꯔ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯃ ꯄꯥꯏꯖꯔꯒꯦ ꯂꯩꯔꯤꯅꯤ ꯑꯗꯨꯗ ꯂꯩꯔꯨꯔꯀꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ ꯄꯩꯁꯥꯁꯨ ꯃꯥꯡꯕ ꯇꯦꯟꯁꯟꯁꯨ ꯂꯩꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯊꯣꯛꯍꯟꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯊꯣꯛꯍꯜꯂꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯊꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨꯗꯤ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯣꯞꯄꯣꯒ ꯚꯤꯚꯣꯒꯁꯦ ꯀꯔꯝꯕꯅ ꯐꯩ ꯍꯥꯏꯌꯦ ꯔꯥꯍꯨꯜꯅ ꯁꯨꯝ ꯌꯦꯡꯕꯗꯗꯤ ꯑꯣꯞꯄꯣꯅꯒꯤꯗꯤ ꯈꯤꯇꯪ ꯐꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯀꯩꯅꯣꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯥꯏꯅꯥꯒꯤ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁ ꯀꯝꯄꯦꯅꯤꯗꯤ ꯃꯃꯤꯡ ꯀꯥꯎꯔꯦ ꯑꯩꯁꯦ ꯋꯥꯡꯗꯨ ꯍꯥꯏꯕ꯭ꯔꯥ ꯕꯩꯗꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯄꯦꯔꯦꯟꯁ ꯀꯝꯄꯅꯤꯗꯨꯒꯤ ꯁꯕ ꯕ꯭ꯔꯥꯟꯁ ꯉꯥꯛꯇꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯃꯥ ꯃꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯇꯥꯔꯦ ꯔꯃꯦꯁꯅ ꯊꯦꯡꯛꯁ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯔꯃꯦꯁ ꯑꯗꯨꯅ ꯐꯣꯟ ꯁꯦꯀꯦꯟ ꯍꯦꯟꯗ ꯁ꯭ꯇꯣꯔꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯥꯏꯟꯗꯕꯨ ꯑꯣꯏꯔꯁꯨ ꯑꯃꯗꯕꯨ ꯑꯣꯟꯂꯥꯏꯟꯗ ꯂꯩꯈꯤꯕꯅ ꯍꯦꯟꯅ ꯐꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅ ꯌꯨꯁ ꯐꯣꯟꯒꯨꯝꯕꯗ ꯑꯩꯈꯣꯏ ꯔꯤꯐꯔꯕꯤꯁ ꯐꯣꯟ ꯃꯌꯥꯝ ꯌꯣꯜꯂꯤꯗꯅꯀꯣ ꯀꯟꯇ꯭ꯔꯣꯜ ꯖꯤ ꯑꯗꯩ ꯀꯦꯁꯤꯐꯥꯏ ꯏꯚꯟ ꯑꯦꯃꯥꯖꯣꯟꯗ ꯐꯥꯎꯗ ꯔꯤꯐꯔꯕꯤꯁ ꯐꯣꯟ ꯐꯪꯉꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯇ꯭ꯔꯁ ꯑꯣꯏꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔ ꯑꯆꯧꯕ ꯑꯃꯗꯤ ꯂꯩꯈꯤꯕꯗꯨꯅ ꯕꯤꯜ ꯍꯥꯏꯕ ꯑꯃ ꯂꯩꯕꯒꯤ ꯑꯗꯩꯗꯤ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯌꯥꯔꯛꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄꯗ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯏ ꯃꯣꯏꯒꯤ ꯑꯗꯨꯝ ꯂꯩ ꯃꯣꯏꯒꯤ ꯁ꯭ꯇꯣꯔꯒꯨꯝꯕꯗꯒꯤ ꯂꯩꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯕꯁꯦ ꯑꯩꯅ ꯃꯣꯏꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯕ ꯂꯩꯔꯨꯔꯅꯤꯗꯅ ꯂꯩꯔꯨꯔꯀꯥꯟꯗ ꯌꯥꯔꯛꯇ꯭ꯔꯀꯥꯟꯗ ꯐꯖꯅ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯃꯤ ꯈꯣꯠꯂꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕ ꯑꯣ ꯑꯗꯨꯗꯤ ꯌꯦꯡꯁꯤ ꯈꯣꯠꯁꯤ ꯁꯦꯝꯁꯤ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯁꯤ ꯔꯤꯄ꯭ꯂꯦꯁ ꯇꯧꯁꯤ ꯍꯥꯏꯔꯛꯄ ꯑꯣꯏꯔꯒꯗꯤ ꯐꯩꯌꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯁ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯂꯣꯏ ꯂꯩꯈ꯭ꯔꯗꯤ ꯂꯩꯈ꯭ꯔꯦ ꯅꯪ ꯂꯩꯗ꯭ꯔꯤꯉꯩꯗ ꯅꯁꯥꯅ ꯃꯨꯟꯅ ꯌꯦꯡꯖꯧꯒꯗꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯗꯥꯏꯇ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗꯨꯗꯤ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯄꯩꯁꯥꯁꯨ ꯃꯥꯡꯗꯣꯏꯅꯤꯅꯀꯣ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯂꯦꯠꯐꯣꯝꯒꯨꯝꯕꯗ ꯂꯩꯒꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯔꯤꯖꯦꯛ ꯂꯩ ꯍꯥꯏ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯔꯤꯇꯔꯟ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯍꯟꯗꯣꯛꯀꯦ ꯍꯥꯏꯕꯧ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯃꯤꯅꯤꯠ 10-20ꯃꯨꯛꯇꯤ ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯈꯔꯕꯨꯗꯤ ꯃꯤ 5-6ꯄꯨꯗꯤ ꯆꯠꯂꯁꯨ ꯑꯇꯩꯗꯤ ꯆꯠꯇ꯭ꯔꯦ ꯑꯗꯨꯅ ꯃꯤ ꯃꯁꯤꯡꯗꯤ ꯈꯔ ꯌꯥꯝ ꯋꯥꯠꯂꯦ ꯉꯔꯥꯡꯁꯨ ꯌꯥꯝꯅ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯗꯦ ꯉꯔꯥꯡꯁꯨ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯒꯤꯁꯨ ꯑꯩꯗꯣ ꯉꯟꯇꯥꯅꯕꯨꯗꯤ ꯂꯣꯏꯁꯜꯂꯦ ꯑꯗꯨꯕꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯂꯒꯗꯤ ꯅꯍꯥꯟꯉꯩ ꯑꯗꯨꯝ ꯔꯤꯒꯨꯂꯔꯂꯤ ꯌꯦꯡꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯆꯪꯉꯛꯄ ꯎꯗ꯭ꯔꯤꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯄꯒꯤ ꯃꯁꯤꯡꯁꯦ ꯌꯥꯝ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯤ 100 ꯐꯥꯅ ꯆꯠꯇꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯅꯧꯕ ꯔꯤꯌꯦꯜꯃꯤ 15,000ꯗꯣ ꯐꯕ꯭ꯔꯣ ꯍꯥꯏ ꯀꯨꯃꯥꯔꯁꯦ ꯑꯅꯧꯕꯗ ꯔꯤꯌꯦꯜꯃꯤ ꯀꯩꯅꯣ 15,000ꯗ ꯍꯥꯏꯁꯦ ꯀꯔꯝꯕ ꯐꯣꯟ ꯑꯣꯏꯗꯣꯏꯅꯣ ꯂꯨꯄꯥ 25,000 ꯐꯥꯎ ꯃꯅꯨꯡꯗ ꯔꯤꯌꯦꯜꯃꯤ ꯀꯩꯅꯣꯗ ꯑꯣꯏꯗꯣꯏꯔꯥ P4ꯗ ꯑꯣꯏꯗꯣꯏꯔꯥ P4ꯗꯁꯨ ꯑꯗꯨꯝ P3ꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ P4 ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ P3ꯗꯒꯤ ꯌꯥꯝ ꯑꯐꯕ ꯑꯞꯒ꯭ꯔꯦꯗ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯗꯨ ꯇꯧꯔꯛꯄꯗꯤ ꯑꯣꯏꯗꯦ ꯑꯗꯨꯃꯗꯤ ꯏꯆꯦ ꯊꯥꯗꯣꯏ ꯍꯥꯏꯗꯣ ꯌꯥꯎꯔꯛꯇꯔꯤꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯆꯪꯉꯛꯇꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯃꯤꯁꯦ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯌꯥꯝꯅ ꯎꯕꯗꯤ ꯈꯪꯗꯦ ꯑꯩꯅ ꯎꯕꯗ ꯃꯤ 9 ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯌꯧꯗꯦ ꯃꯌꯥꯝꯗ ꯑꯩꯅ ꯈꯟꯕꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯃꯤ 100 ꯐꯥꯅ ꯆꯠꯇꯦꯕ ꯆꯠꯂꯒꯗꯤ ꯑꯦꯠꯂꯤꯁ ꯃꯤ 15-20ꯗꯁꯨ ꯆꯪꯉꯛꯄ ꯌꯥꯏꯗꯅ ꯍꯣꯏ ꯁꯪꯗꯕꯒꯤ ꯂꯥꯛꯑꯒ ꯆꯪꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯡꯁꯦ ꯈꯔ ꯌꯥꯝ ꯋꯥꯠꯄ ꯃꯥꯜꯂꯦ ꯌꯧꯗꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯒꯨ ꯁꯤꯇꯨ ꯍꯥꯏꯅ ꯑꯃꯅ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯕ꯭ꯔꯣ ꯂꯥꯏꯚ ꯊꯥꯕꯤꯔꯤꯁꯤ ꯍꯥꯏ ꯑꯒꯨꯁꯤ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯂꯥꯏꯚꯁꯦ ꯆꯦꯅꯦꯜꯁꯦ ꯑꯩ ꯆꯦꯅꯦꯜꯁꯦ ꯉꯁꯤ ꯈꯛꯇꯪ ꯊꯦꯡꯅꯕ ꯃꯥꯜꯂꯦ ꯑꯗꯨꯅꯅꯤ ꯃꯥ ꯍꯪꯉꯤꯁꯦ ꯈꯪꯗꯕꯒꯤ ꯍꯪꯕꯅꯤ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯩꯒꯤꯗꯤ ꯂꯥꯏꯚꯁꯦ ꯀꯩꯅꯣꯅꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯏ ꯃꯇꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯄꯥꯔꯇꯤꯀꯨꯂꯔ ꯇꯣꯄꯤꯛ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦꯀꯣ
ꯑꯗꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯏꯟꯇꯔꯦꯛ ꯇꯧꯅꯕ ꯑꯗꯨꯝꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯍꯣꯏ ꯆꯦꯅꯦꯜ ꯈꯔꯗꯗꯤ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯣꯐꯥꯏꯜ ꯈꯔꯗꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯇꯣꯄꯤꯛ ꯑꯃꯗ ꯉꯁꯤꯒꯤ ꯏꯁꯨ ꯑꯃꯗ ꯑꯗꯨꯝꯕꯩ ꯃꯇꯥꯡ ꯑꯃꯗ ꯗꯤꯁꯀꯁ ꯇꯧꯕ ꯃꯌꯥꯝꯗꯒꯤ ꯑꯣꯄꯤꯅꯤꯌꯟ ꯂꯧꯕ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯕ ꯑꯗꯨꯝꯕꯕꯨꯗꯤ ꯃꯌꯥꯝ ꯇꯧꯅꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯝꯕ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯊꯦꯡꯅꯕꯒꯤ ꯅꯦꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯆꯦꯅꯦꯜꯁꯤꯗ ꯊꯥꯒꯠꯂꯤꯕ ꯀꯣꯟꯇꯦꯟꯁꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯃꯦꯟꯁꯤ ꯁꯤꯌꯔ ꯇꯧꯕ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯗ ꯍꯦꯟꯕ ꯀꯌꯥꯁꯨ ꯍꯦꯟꯅ ꯀꯥꯍꯦꯟꯕ ꯇꯧꯗꯦ ꯂꯥꯏꯐꯁꯤꯗꯤ ꯑꯗꯣ ꯅꯧꯅ ꯊꯦꯡꯅꯕꯤꯕꯅꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗꯨꯁꯨ ꯑꯣꯟ ꯊꯝꯕꯤꯔꯣ ꯃꯊꯪꯗꯩꯗꯤ ꯍꯦꯛ ꯊꯥꯕꯒ ꯈꯪꯅꯕ ꯑꯩ ꯆꯦꯅꯦꯜꯗꯨ ꯆꯪꯕꯤꯔꯀꯥꯟꯗ ꯌꯦꯡꯕꯤꯌꯣ ꯚꯤꯗꯤꯑꯣꯁꯤꯡ ꯃꯌꯥꯝ ꯊꯥꯒꯠꯈꯤꯕꯅꯤ ꯑꯗ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯥꯟꯅꯒꯗꯕ ꯄꯣꯠ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗ ꯀꯥꯟꯅꯩꯅ ꯈꯟꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯁꯤꯀꯣ ꯉꯁꯤꯁꯦ ꯉꯛꯁꯝ ꯃꯔꯤ ꯁꯥꯏꯋꯥꯏꯁꯦ ꯈꯔ ꯅꯥꯕꯩ ꯇꯥꯏꯞꯇ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯕ꯭ꯔꯣ ꯌꯨꯇꯨꯕ ꯍꯥꯡꯕꯤꯔꯛꯏꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏ ꯔꯥꯍꯨꯜ ꯌꯥꯝ ꯀꯨꯏꯔꯦꯕꯣ ꯑꯩꯅ ꯆꯦꯅꯦꯜꯁꯤꯗ ꯐꯖꯅ ꯚꯤꯗꯤꯑꯣꯒꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯃꯌꯥꯝꯅ ꯊꯥꯒꯠꯅꯔꯤ ꯁꯨꯃꯥꯏꯅ ꯍꯞꯇꯥ ꯑꯃꯗ ꯑꯅꯤ ꯑꯍꯨꯝꯒ ꯁꯨꯝ ꯂꯦꯞꯇꯕꯤꯗ ꯄꯪꯊꯥ ꯊꯥꯒꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯉꯝꯗꯕꯩꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯌꯨꯇꯨꯕ ꯇꯧꯔꯛꯏꯁꯤ ꯌꯥꯝ ꯀꯨꯏꯔꯦ 2000 ꯑꯩꯅ ꯈꯟꯕꯗ ꯑꯩꯅ ꯐꯖꯅ ꯅꯤꯡꯁꯤꯡꯕꯗ ꯑꯩ 2019 ꯑꯗꯨꯏ ꯃꯃꯥꯡꯗꯒꯤ ꯇꯧꯔꯕ ꯃꯥꯜꯂꯦ ꯆꯍꯤ ꯀꯣ 7ꯃꯨꯛ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃꯗꯁꯨ ꯇꯧꯔꯝꯃꯦꯕꯀꯣ ꯁꯤ ꯆꯦꯅꯦꯜꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯆꯍꯤ 7ꯃꯨꯛꯀꯗꯤ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯑꯩꯗꯤ ꯌꯨꯇꯨꯕꯁꯦ ꯚꯤꯗꯤꯑꯣꯁꯨ ꯀꯩ ꯍꯥꯏꯅꯤ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯊꯥꯒꯠꯄꯗꯣ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯃꯇꯝ ꯐꯪꯗꯕꯒꯤ ꯂꯩꯇꯕꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯗꯕꯅꯤꯅ ꯆꯦꯅꯦꯜꯁꯤꯁꯨ ꯑꯗꯩ ꯀꯣꯟꯇꯦꯟꯁꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯀꯣꯃꯦꯗꯤ ꯚꯤꯗꯤꯑꯣꯁ ꯅꯠꯇ꯭ꯔꯒ ꯃꯨꯛꯕꯥꯡ ꯀꯥꯏꯅ ꯇꯧꯅꯩꯗꯅ ꯕ꯭ꯂꯣꯒꯤꯡ ꯑꯗꯨꯝꯕꯁꯨ ꯅꯠꯇꯕꯅꯤꯅ ꯀꯣꯟꯇꯦꯟꯁꯦ ꯏꯁꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯃꯤ ꯈꯔ ꯈꯛꯇꯅ ꯑꯦꯖ ꯒ꯭ꯔꯨꯞ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯈꯔꯅ ꯌꯦꯡꯕꯩ ꯋꯥꯅꯤ ꯅꯍꯥ ꯑꯍꯟ ꯈꯥꯛꯇꯕꯤ ꯇꯈꯠꯇꯅ ꯌꯦꯡꯕ ꯑꯗꯨꯝꯕ ꯀꯣꯟꯇꯦꯟꯁꯨ ꯑꯣꯏꯗꯕꯅꯤꯅ ꯒ꯭ꯔꯣꯠꯁꯨ ꯈꯔ ꯇꯞꯄꯦ ꯑꯗꯨꯅ ꯃꯇꯝꯁꯨ ꯈꯔ ꯀꯨꯏꯅ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯂꯝꯉꯥꯟꯕ ꯍꯨꯏꯗ꯭ꯔꯣꯝꯅ ꯕ꯭ꯔꯣ ꯑꯟꯗꯔ 15ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯑꯐꯕ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯂꯝꯉꯥꯟꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯈꯟꯕꯗ ꯔꯤꯌꯦꯜꯃꯤ P3ꯗꯣ ꯂꯩꯔꯤ P3ꯗꯣ ꯑꯗꯣ P4 ꯄ꯭ꯔꯣ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯂꯨꯄꯥ 19,000 ꯑꯗꯥꯏꯃꯨꯛꯀꯤ ꯆꯥꯡꯗ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯎꯕ ꯐꯪꯉꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯁꯦꯜ ꯂꯥꯛꯃꯗꯨꯅ ꯃꯗꯨ 19,000 ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯩꯕ ꯌꯥꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯐꯣꯟ ꯂꯩꯒꯦꯅ ꯈꯜꯂꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯔꯨꯒꯤꯅꯨ ꯁꯦꯞꯇꯦꯝꯕꯔ ꯊꯥꯐꯧꯗꯪ ꯉꯥꯏꯕꯤꯔꯣ ꯁꯦꯞꯇꯦꯝꯕꯔ ꯍꯥꯏꯁꯦ ꯍꯧꯔꯗꯧꯔꯕ ꯀꯨꯏꯗ꯭ꯔꯦꯗꯅꯀꯣ ꯍꯌꯦꯡꯇ ꯉꯥꯏꯔꯦꯗꯅꯀꯣ ꯑꯗꯨꯒ ꯁꯦꯜ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯃꯥꯖꯣꯟꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯕꯤꯂꯦꯟꯗꯦꯒ ꯁꯦꯜ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯁꯦꯜ ꯃꯌꯥꯗ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯣꯏꯗꯅ ꯁꯦꯝꯃꯛꯀꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯂꯨꯄꯥ 35,000 ꯃꯅꯨꯡꯗ 10 ꯃꯅꯨꯡꯗ 50 ꯃꯅꯨꯡꯗ ꯆꯥꯝꯃ ꯂꯥꯛꯄꯒꯤ ꯃꯅꯨꯡꯗ ꯂꯩꯗꯅ ꯃꯥꯒꯤ ꯀꯦꯇꯦꯒꯣꯔꯤ ꯕꯖꯦꯠ ꯔꯦꯟꯖ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯨꯡꯗ ꯑꯣꯐꯔ ꯃꯇꯝꯁꯤꯗ ꯀꯔꯝꯕ ꯐꯣꯟꯁꯤꯡꯁꯦ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯣꯏ ꯃꯁꯤ ꯂꯩꯕꯗ ꯀꯥꯟꯅꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯗꯤ ꯑꯣꯐꯔ ꯐꯅꯌꯥꯝ ꯄꯤꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯆꯥꯟꯅꯕ ꯑꯣꯏꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯁꯤ ꯈꯔ ꯐꯠꯇꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯂꯩꯇꯕꯅ ꯍꯦꯟꯅ ꯐꯅꯤ ꯀꯥꯏ ꯍꯥꯏꯕ ꯀꯥꯟꯅꯒꯗꯕ ꯑꯃꯁꯨꯡ ꯀꯥꯟꯅꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦꯅ ꯈꯜꯂꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯀꯥꯟꯗ ꯈꯟꯗꯣꯛꯄꯗ ꯈꯔ ꯍꯦꯟꯅ ꯂꯥꯏꯅꯤ ꯑꯗꯨꯅ ꯑꯗꯨ ꯃꯇꯝꯗꯣ ꯉꯥꯏꯔꯀꯥꯟꯗ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯗꯣꯏꯅꯤ ꯑꯗꯨ ꯃꯌꯥꯝꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯔꯥꯍꯨꯜꯁꯨ ꯂꯩꯔꯦ ꯑꯒꯨ ꯁꯤꯇꯨ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯔꯦ ꯂꯝꯉꯥꯟꯕꯁꯨ ꯂꯩꯔꯦ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯒꯤ ꯆꯠꯄ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯇꯥꯕ꯭ꯔꯥ ꯑꯗꯨꯝꯇꯪ ꯀꯃꯦꯟꯗ ꯑꯝꯇꯪ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯃꯔꯝꯗꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯉꯔꯥꯡꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯕꯁꯦ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯅ ꯉꯥꯡꯉꯤꯗꯣ ꯆꯞ ꯆꯞ ꯇꯧꯔꯒ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕꯒꯤ ꯇꯥꯗꯦꯅ ꯇꯧꯔꯀꯥꯟꯗ ꯃꯇꯣꯝꯇ ꯑꯗꯨꯝ ꯔꯤꯀꯅꯦꯛꯇꯤꯡ ꯊꯥꯔꯛꯇꯅ ꯅꯦꯠꯋꯥꯔꯛ ꯌꯥꯗꯗꯅ ꯑꯗꯨꯝ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯇꯣꯛꯈ꯭ꯔꯦꯕ ꯉꯁꯤꯁꯨ
ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯦꯠꯋꯥꯛꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐ꯭ꯂꯛꯆꯨꯋꯦꯠ ꯌꯥꯝ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯉꯁꯥꯏꯁꯨ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕ ꯚꯤꯗꯤꯑꯣ ꯉꯥꯏꯍꯥꯛ ꯌꯦꯡꯕꯗꯁꯨ ꯇꯧꯔꯝꯕ ꯑꯗꯨꯅ ꯑꯗꯨ ꯈꯪꯕꯩ ꯍꯪꯕꯅꯦ ꯕꯥꯕꯨ ꯃꯉꯥꯡꯅ ꯍꯥꯏꯔꯛꯏꯁꯦ ꯖꯤꯑꯣꯁꯦ ꯍꯥꯏꯗꯣꯏꯅꯦ ꯃꯥꯏ ꯖꯤꯑꯣꯁꯦ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝꯗꯗꯤ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯃꯥꯅꯦ ꯀꯩꯅꯣ ꯖꯤꯑꯣꯁꯦ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝ ꯈꯛꯇ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯐꯝ ꯃꯌꯥꯝ ꯂꯣꯏ ꯇꯧꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯇꯣꯛꯈ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏ ꯆꯥꯎꯈꯠꯂꯕ ꯁꯤꯇꯤ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯋꯥꯏꯗꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯅꯦꯠꯋꯥꯛꯁꯤꯗꯤ ꯉꯔꯥꯡꯁꯨ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯚ ꯊꯥꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏꯗꯣ ꯑꯩꯒꯤ ꯌꯨꯝꯗꯣ ꯑꯗꯨ ꯍꯦꯟꯅ ꯐꯔꯦ ꯅꯦꯠꯋꯥꯛꯁꯦ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯁ꯭ꯋꯥꯏꯗꯁꯨ ꯖꯤꯑꯣꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯖꯤꯑꯣꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯂꯩꯔꯕꯅꯤ ꯖꯤꯑꯣ ꯁꯤꯝꯁꯦ ꯑꯗꯨꯅꯤ ꯑꯩꯅ ꯁꯤ ꯄꯥꯏꯔꯤꯕ ꯁꯤꯝꯁꯦ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯖꯤꯑꯣ ꯁꯤꯝꯗꯩꯅꯦ ꯁꯤꯁꯦ ꯑꯩꯗꯤ ꯄꯣꯔꯠ ꯇꯧꯊꯣꯛꯑꯒ ꯏꯌꯥꯔꯇꯦꯜꯗ ꯑꯣꯜꯂꯒꯦꯅ ꯈꯟꯕꯁꯦ ꯈꯜꯂꯦ ꯍꯟꯖꯤꯟ ꯆꯠꯒꯠ ꯆꯠꯒꯠ ꯈꯜꯂꯒ ꯑꯃꯨꯛꯁꯨ ꯁꯤ ꯁꯤꯝꯁꯦ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯑꯩꯅ ꯄꯥꯏꯕꯁꯤ ꯖꯤꯑꯣꯗ ꯑꯗꯨꯝ ꯄꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯣꯅꯤꯡꯗꯒꯨꯝ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦꯕ ꯐꯣꯟ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯦꯕ꯭ꯔꯣ ꯄꯠ ꯄꯠ ꯇꯠꯂꯦ ꯍꯥꯏꯌꯦ ꯐꯣꯟ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯐꯣꯟ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤꯅ ꯀꯣꯜ ꯇꯧꯕꯗꯨꯒ ꯆꯪꯉꯛꯇꯕꯒ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯐꯣꯟ ꯆꯠꯄꯧꯕꯗ ꯆꯪꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯒ ꯐꯣꯟꯗꯤ ꯑꯗꯨꯝ ꯑꯣꯟ ꯂꯩꯕꯁꯤꯁꯨ ꯊꯝꯕ ꯈꯣꯠꯄꯁꯨ ꯅꯠꯇꯕ ꯅꯣꯠ ꯔꯤꯆꯦꯕꯜꯒ ꯍꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯏꯌꯦꯕ꯭ꯔꯣ ꯍꯥꯏꯅ ꯑꯉꯥꯟꯕꯅꯁꯨ ꯍꯥꯏꯔꯝꯃꯤꯀꯣ ꯑꯗꯣ ꯆꯨꯆꯟꯗ꯭ꯔ ꯃꯌꯥꯡꯂꯝꯕꯝꯅ ꯕ꯭ꯔꯣ ꯁꯦꯝꯁꯪꯒ ꯑꯥꯏꯐꯣꯟꯒꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯁꯨꯆꯟꯗ꯭ꯔ ꯑꯗꯨꯗꯤ ꯕ꯭ꯔꯥꯟ ꯒꯤ ꯑꯣꯏꯅ ꯌꯦꯡꯉꯒꯗꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯀꯩ ꯍꯥꯏꯅꯤ ꯐꯣꯟ ꯑꯅꯤ ꯀꯝꯄꯤꯌꯔ ꯇꯧ ꯇꯥꯔꯒꯗꯤ ꯑꯁ ꯁꯤꯒꯤ ꯐꯣꯟꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯤ ꯌꯥꯏ ꯕ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯁꯤ ꯀꯣꯏꯁꯟꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕ ꯀꯣꯏꯁꯟ ꯃꯈꯜ ꯑꯃꯈꯛꯅꯤ ꯍꯥꯏ ꯇꯥꯔꯦ ꯑꯥꯏꯐꯣꯟꯒ ꯁꯦꯝꯁꯪꯒ ꯀꯔꯝꯕꯅ ꯐꯅꯤ ꯚꯤꯚꯣꯒ ꯑꯣꯞꯄꯣ ꯀꯔꯝꯕ ꯐꯅꯤ ꯑꯗꯩꯗꯤ ꯔꯦꯗꯃꯤꯒ ꯑꯗꯨꯒ ꯀꯔꯝꯕꯅ ꯐꯅꯤ ꯑꯗꯩꯗꯤ ꯔꯤꯌꯦꯜꯃꯤꯒ ꯑꯗꯨꯒ ꯀꯔꯝꯕꯅ ꯐꯅꯤ ꯀꯥꯏꯅꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯝꯄꯤꯌꯔ ꯇꯧꯕꯗꯤ ꯇꯧꯐꯝ ꯈꯪꯉꯣꯏ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯦꯄꯜ ꯒꯥꯏꯁꯦ ꯑꯃꯔꯣꯝꯗ ꯃꯣꯏ ꯍꯧꯖꯤꯛꯇ ꯑꯥꯔꯇꯤꯐꯤꯁꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦ ꯑꯥꯏ ꯅꯦꯠꯋꯥꯛ ꯌꯥꯗꯕꯒꯤ ꯑꯃꯨꯛ ꯑꯗꯣ ꯀꯩꯅꯣ ꯕꯥꯕꯨꯅ ꯍꯧꯖꯤꯛ ꯍꯪꯉꯛꯄ ꯀꯩꯅꯣꯗꯣ ꯀꯃꯦꯟꯇꯣ ꯃꯥꯒꯤ ꯔꯤꯄ꯭ꯂꯥꯏꯗꯨꯗꯤ ꯑꯩ ꯄꯤꯒꯦ ꯑꯗꯨ ꯄꯤꯗ꯭ꯔꯤꯉꯩꯁꯤꯗ ꯌꯥꯔꯕ꯭ꯔꯥ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯂꯥꯏꯐꯁꯤꯗ ꯌꯥꯎꯔꯤꯕ꯭ꯔꯥ ꯑꯗꯨ ꯑꯗꯨꯅ ꯈꯪꯅꯤꯡꯉꯤ ꯑꯗꯨ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯜꯂꯛꯑꯗꯤ ꯑꯩꯅ ꯀꯃꯦꯟꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯨꯔꯒ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯅꯠꯇ꯭ꯔꯒ ꯇꯥꯔꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯒꯤ ꯍꯪꯕꯅꯦ ꯑꯗꯨꯝꯇ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯤꯟꯕꯤꯔꯛꯑꯗꯤ ꯑꯩ ꯑꯗꯨꯒꯤ ꯀꯃꯦꯟꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏꯗꯣ ꯑꯃꯨꯛ ꯄꯤꯖꯔꯛꯀꯦ ꯅꯦꯠꯋꯥꯛ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯌꯥꯗꯕꯅꯦ ꯁꯤ ꯍꯧꯖꯤꯛꯀꯤꯗꯣ ꯔꯤꯀꯅꯦꯛꯇꯤꯡ ꯑꯗꯨꯝ ꯊꯥꯔ ꯏꯁꯀ꯭ꯔꯤꯟꯗ ꯔꯤꯀꯅꯦꯛꯇꯤꯡ ꯊꯥꯔ ꯎꯪꯉ ꯂꯩꯔꯦꯕ ꯑꯗꯨꯗꯨꯅꯅꯦꯕ ꯅꯦꯠꯋꯥꯛꯁꯦ
ꯖꯤꯑꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯩꯁꯤ ꯑꯗꯨꯅ ꯖꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯋꯥꯏꯋꯥꯏꯗ ꯍꯧꯖꯤꯛꯁꯦ ꯗꯥꯏꯔꯦꯛꯁꯟ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯊꯣꯛꯈꯤ ꯌꯥꯎꯔꯤꯕ꯭ꯔꯣ ꯍꯥꯏ ꯀꯝꯄ꯭ꯂꯦꯟ ꯍꯥꯏꯗꯧ ꯃꯥꯜꯂꯦꯕꯀꯣ ꯀꯝꯄ꯭ꯂꯦꯟꯁꯦ ꯀꯩꯅꯣꯅꯦ ꯀꯁꯇꯃꯔ ꯀꯦꯌꯔꯗ ꯇꯧꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯑꯣꯞꯁꯟ ꯂꯩꯇꯦ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯁꯦ ꯁꯨꯝ ꯂꯩꯔꯤ ꯀꯁꯇꯃꯔ ꯀꯦꯌꯔ ꯅꯠꯇꯅ ꯀꯁꯇꯃꯔ ꯀꯦꯌꯔꯗ 198ꯗ ꯀꯣꯜ ꯇꯧꯕ ꯌꯥꯕꯅꯦ ꯑꯗꯨꯗ ꯃꯣꯏꯅ ꯍꯥꯏꯒꯅꯤ ꯍꯪꯉꯛꯀꯅꯤ ꯀꯔꯝꯕ ꯂꯣꯀꯦꯁꯟꯗꯅꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯅꯣ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯣꯜ ꯗ꯭ꯔꯣꯞ ꯑꯣꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯍꯪꯉꯛꯀꯅꯤ ꯑꯗꯨꯒ ꯁꯣꯂꯨꯁꯟꯁꯤꯗꯤ ꯄꯥꯛ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯛꯇꯛꯅꯅ ꯃꯐꯝ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯋꯦꯕꯀꯣ ꯁꯣꯂꯨꯁꯟꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯦ ꯑꯗꯨ ꯀꯝꯄ꯭ꯂꯦꯟꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ 198ꯗ ꯀꯣꯜ ꯇꯧꯔꯒ ꯃꯣꯏꯅ ꯑꯗꯨꯝ ꯂꯣꯀꯦꯁꯟ ꯗꯤꯇꯦꯜꯁ ꯑꯅꯛꯄꯗ ꯂꯩꯕ ꯇꯋꯥꯔꯒꯤ ꯗꯤꯇꯦꯜꯁꯀ ꯑꯗꯨꯝ ꯃꯣꯏ ꯂꯧꯕꯅꯤꯀꯣ ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯄꯥꯔꯇꯤꯀꯨꯂꯔ ꯁꯥꯏꯠꯇꯨ ꯈꯛꯇꯪ ꯅꯨꯡꯉꯥꯏꯔꯝꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯂꯧꯔꯒ ꯃꯣꯏꯅ ꯁꯦꯝꯃꯛꯄꯗꯒꯤ ꯌꯥꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏ ꯃꯌꯥꯝꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯑꯗꯨ ꯅꯠꯇꯕꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯇ꯭ꯋꯤꯇꯔ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯅ ꯑꯦꯛꯁ ꯍꯥꯏꯈ꯭ꯔꯦꯗꯅꯀꯣ ꯃꯣꯏꯒꯤ ꯇ꯭ꯋꯤꯇꯔ ꯅꯠꯇ꯭ꯔꯒ ꯑꯦꯛꯁ ꯍꯦꯟꯗꯜꯗꯨꯗ ꯖꯤꯑꯣꯗꯨꯗ ꯇꯦꯛ ꯇꯧꯔꯒ ꯃꯣꯏꯗ ꯀꯝꯄ꯭ꯂꯦꯟꯁꯦ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯅ ꯈꯤꯇꯪ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯔꯦꯁꯄꯣꯟꯁ ꯈꯔ ꯊꯨꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯨꯆꯟꯗ꯭ꯔꯅ ꯍꯥꯏꯔꯤꯁꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏꯗꯨꯁꯨ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯗꯅ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯁꯨꯆꯟꯗ꯭ꯔ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯐꯣꯟ ꯀꯝꯄꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯃꯣꯏ ꯑꯅꯧ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯏꯅꯣꯚꯦꯁꯟꯒ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯨ ꯐꯣꯟ ꯃꯈꯜ ꯃꯈꯜ ꯃꯇꯝꯁꯤꯒ ꯆꯥꯟꯅꯕ ꯂꯣꯏꯅꯃꯛ ꯍꯥꯞꯅꯔꯤꯅꯤ ꯑꯗꯨꯒ ꯂꯣꯟꯆ ꯇꯧꯔꯤꯗꯨꯅꯤ ꯐꯣꯟꯁꯦꯀꯣ ꯄꯥꯔꯇꯤꯀꯨꯂꯔ ꯕ꯭ꯔꯥꯟ ꯑꯃꯒ ꯀꯝꯄꯤꯌꯔ ꯇꯧꯕꯁꯤꯗꯤ ꯄꯥꯎꯈꯨꯝꯁꯦ ꯍꯥꯏꯐꯝ ꯂꯩꯇꯕ ꯆꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏ ꯑꯗꯨꯕꯨ ꯄꯥꯔꯇꯤꯀꯨꯂꯔ ꯃꯣꯕꯥꯏꯜ ꯃꯣꯗꯦꯜ ꯑꯃꯒ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯅ ꯐꯅꯤ ꯍꯥꯏꯗꯣ ꯑꯗꯨ ꯈꯟꯗꯣꯛꯄꯗꯤ ꯉꯝꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣꯃꯣ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯑꯃꯅ ꯍꯥꯏ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯚ꯭ꯌꯨꯁ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯃꯒ ꯊꯥꯒꯠꯄꯤꯔꯛꯑꯣ ꯉꯥꯏꯖꯔꯝꯒꯦ ꯂꯥꯏꯚ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯣꯃꯣ ꯑꯩ ꯃꯗꯨꯝꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯤꯛꯁ ꯀꯣꯟꯇꯦꯟ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯆꯦꯅꯦꯜꯁꯤꯗꯀꯣ ꯆꯦꯅꯦꯜꯁꯤꯗ ꯃꯈꯜ ꯑꯃ ꯁꯝꯅ ꯍꯥꯏ ꯀꯥꯟꯗ ꯉꯁꯤꯅ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯍꯦꯛ ꯊꯥꯒꯠꯄꯒꯨꯝꯕ ꯍꯌꯦꯡꯅ ꯕ꯭ꯂꯣꯛꯀꯤ ꯚꯤꯗꯤꯑꯣ ꯍꯦꯛ ꯊꯥꯒꯠꯄꯒꯨꯝꯕ ꯍꯪꯆꯤꯠꯅ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯍꯦꯛ ꯊꯥꯒꯠꯄꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯆꯦꯅꯦꯜꯗ ꯃꯤꯛꯁ ꯀꯣꯟꯇꯦꯟ ꯑꯣꯏꯕꯁꯦ ꯇꯧꯅꯗꯦ ꯃꯁꯤ ꯆꯦꯅꯦꯜꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯕꯦꯠ ꯏꯝꯄꯦꯛ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯗꯤ ꯁꯦꯝꯅꯤꯡꯉꯦ ꯑꯗꯨꯕꯨ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄꯁꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯑꯈꯪꯕ ꯅꯣꯂꯦꯖ ꯈꯔ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯑꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯏꯟꯁꯇꯥꯗ ꯑꯗꯨꯝ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯑꯣ ꯑꯩꯅ ꯑꯈꯪꯕ ꯑꯗꯨꯝ ꯑꯩ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯑꯩ ꯃꯗꯨꯒ ꯃꯔꯤꯗ ꯈꯤꯇꯪ ꯂꯩꯅ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯁꯤ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯑꯗꯨꯅꯦ ꯑꯅꯤ ꯑꯍꯨꯝꯂꯛ ꯑꯣꯏꯔꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯁꯨ ꯉꯁꯥꯏꯒꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯤ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯦ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯑꯦꯔꯤꯌꯥ ꯑꯗꯨ ꯈꯛꯀꯤ ꯅꯠꯇꯕꯤꯗꯀꯣ ꯃꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯌꯥꯝꯕꯗ ꯖꯤꯑꯣꯒꯤ ꯅꯦꯠꯋꯥꯛꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯃꯤ ꯃꯌꯥꯝ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯂꯩꯕ ꯅꯦꯠꯋꯥꯛ ꯑꯃ ꯑꯣꯏꯔꯦ ꯏꯚꯟ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯖꯤꯑꯣꯗꯒꯤ ꯑꯦꯌꯥꯔꯇꯦꯜꯗ ꯁ꯭ꯋꯤꯠꯆ ꯇꯧꯅꯈꯤꯕ ꯐꯥꯎ ꯌꯥꯎꯔꯦ ꯑꯗꯨꯅ ꯖꯤꯑꯣꯁꯦ ꯃꯣꯏꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯇ꯭ꯔꯤꯈꯩ ꯀꯝꯄꯅꯤꯅ ꯇꯧꯒꯦ ꯌꯥꯎꯅ ꯋꯥꯈꯜ ꯍꯥꯏꯗꯤ ꯋꯤꯂꯤꯡꯂꯤ ꯀꯣ ꯅꯦꯠꯋꯥꯛꯁꯤ ꯈꯔ ꯐꯒꯠꯍꯟꯗ꯭ꯔꯒꯗꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤ ꯊꯥꯗꯣꯛ ꯆꯠꯅꯔꯦ ꯍꯥꯏꯅ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯑꯃ ꯌꯥꯎꯅ ꯇꯧꯔꯛꯇ꯭ꯔꯤꯈꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯁꯣꯂꯨꯁꯟ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯦ ꯀꯝꯄ꯭ꯂꯦꯟꯗꯤ ꯇꯧꯒꯗꯕꯅꯤ ꯇꯧꯐꯝꯗꯨ ꯃꯔꯝ ꯆꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯍꯥꯞꯄꯤꯗꯣ ꯃꯣꯏꯗ ꯐ꯭ꯔꯤꯗ ꯄꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯁꯔꯚꯤꯁꯇꯨ ꯐꯣꯟ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕꯅꯤ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯞꯆꯔꯤꯅꯤ ꯄꯩꯁꯥ ꯇꯤꯡꯉꯦ ꯍꯥꯞꯄꯤꯅꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕꯗꯤ ꯑꯩꯈꯣꯏ ꯌꯥꯕ ꯅꯠꯇꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯇꯤꯖꯦꯟꯁꯤꯡꯁꯦ ꯅꯥꯒꯔꯤꯛ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯌꯥꯝ ꯐꯩ ꯃꯔꯝꯗꯤ ꯑꯩꯅ ꯐꯩ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤꯒꯤ ꯂꯝꯗꯗꯤ ꯈꯤꯇꯪ ꯅꯣꯡꯃꯇꯪ ꯃꯤꯅꯤꯠ ꯃꯉꯥꯇꯪ ꯇꯔꯥꯗꯪ ꯅꯦꯠꯋꯥꯛ ꯌꯥꯗꯕꯗ ꯀꯩꯅꯣꯝꯃ ꯇꯧꯕꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯕ ꯍꯥꯏꯅꯕ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯅꯠꯇꯅ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯑꯩꯅ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤ ꯊꯣꯛꯇꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯃꯨꯛꯀꯤ ꯃꯌꯥ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥ ꯃꯉꯥ ꯇꯔꯨꯛꯁꯦ ꯑꯩꯈꯣꯏ ꯅꯦꯠ ꯊꯤꯡꯖꯤꯜꯂꯒ ꯂꯩꯗꯅ ꯅꯦꯠ ꯊꯤꯡꯖꯤꯜ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯔꯤꯆꯥꯔꯖꯁꯤ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯅꯦꯠ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯔꯤꯆꯥꯔꯖꯇꯨ ꯅꯦꯠꯀꯤ ꯄꯩꯁꯥꯗꯤ ꯑꯩꯈꯣꯏꯅ ꯅꯦꯠꯁꯦ ꯁꯤꯖꯤꯟꯅꯗꯕꯤꯗ ꯃꯣꯏ ꯐ꯭ꯔꯤꯗ ꯐꯪꯈ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯊꯥ ꯇꯔꯨꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯂꯥꯛ ꯀꯌꯥꯅꯣ ꯃꯤ ꯂꯥꯛ ꯀꯌꯥꯗꯨꯗꯒꯤ ꯃꯣꯏ ꯂꯨꯄꯥ ꯂꯥꯛ ꯀꯔꯣꯔ
ꯑꯩꯈꯣꯏ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯦꯠ ꯁꯤꯖꯤꯟꯅꯗꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕꯁꯦ ꯀꯝꯄꯅꯤꯅ ꯀꯝꯄꯦꯟꯁꯦꯠ ꯇꯧ ꯍꯥꯏꯗꯅ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅꯀꯣ ꯅꯣꯏ ꯊꯥ 6 ꯅꯦꯠꯁꯦ ꯄꯩꯁꯥꯗꯤ ꯍꯥꯞꯄ ꯀꯅꯥ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯏꯗ ꯑꯩꯈꯣꯏ 100 GBꯇ ꯑꯣꯏꯔꯁꯨ ꯑꯗꯩꯗꯤ 50 ꯀꯝꯄꯅꯤꯅ ꯀꯝꯄꯦꯟꯁꯦꯠ ꯇꯧꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯝꯄ꯭ꯂꯦꯟꯁꯦ ꯆꯕꯨꯟꯒꯤ ꯔꯥꯏꯠꯇꯣ ꯃꯥꯡꯉꯦ ꯑꯩꯈꯣꯏ ꯑꯃ ꯑꯅꯤ ꯈꯛꯅ ꯃꯤ ꯑꯃ ꯑꯅꯤ ꯑꯗꯨꯝꯕ ꯀꯝꯄ꯭ꯂꯦꯟꯒꯁꯦ ꯊꯥꯗꯣꯛꯏ ꯏꯕꯨꯡ ꯑꯩ ꯉꯔꯥꯡ ꯂꯥꯏꯚ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯣꯏ ꯉꯔꯥꯡꯁꯦ ꯀꯔꯤ ꯍꯥꯏꯅꯤ network su nungai tabagi ko hoji su nungai te Jio network su nungai tabagi ngarang su yam ngan pungkhai mu kai muk tawra loisan kre aduna ngarang su loisan kre ngasi ju network si marak ta nungai ta tak tai tawre marak ta bro gi oina di karamba company na phai na khanbi gi hai Android phone gi marak ta di Android phone mayam gi marak ta di Samsung na di kara hena phai Samsung na kara hena phai aduga Samsung ga iPhone ga yengna tar ga di ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯌꯨꯁꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯌꯨ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯕꯗꯤ ꯉꯝꯗꯦ ꯂꯩꯕ ꯉꯝ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯕꯖꯦꯠꯇꯣ ꯂꯩ ꯇꯥꯔꯒꯗꯤ ꯑꯩ ꯑꯥꯏꯐꯣꯟ ꯑꯝꯇꯪ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯥꯏꯐꯣꯟꯅ ꯍꯦꯟꯅ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯅꯠꯇꯅ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯈꯣꯠꯄ ꯍꯧꯖꯤꯛꯁꯨ ꯂꯥꯏꯚ ꯇꯧꯔꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯇꯧꯕ ꯈꯣꯠꯄꯁꯤꯗ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯈꯔ ꯁꯦꯡꯕ ꯄꯥꯝꯕꯒꯤ ꯑꯩ ꯑꯥꯏꯐꯣꯟꯗ ꯑꯝꯇꯪ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯋꯥꯏꯐꯥꯏ ꯊꯝꯃꯣ ꯍꯥꯏ ꯊꯥꯗꯣꯛꯑꯦ ꯋꯥꯏꯐꯥꯏꯁꯦ ꯊꯝꯕ ꯌꯥꯕꯅꯦ ꯊꯝꯕ ꯌꯥꯕꯅꯦ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯅ ꯌꯨꯝꯗꯁꯨ ꯊꯝꯃꯦꯕꯀꯣ ꯖꯤꯑꯣꯒꯤ ꯏꯌꯔ ꯐꯥꯏꯕꯔ ꯑꯃ ꯊꯝꯃꯦ ꯑꯗꯨ ꯅꯠꯇꯕ ꯂꯣꯀꯦꯜ ꯑꯩꯈꯣꯏꯒꯤ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔꯗ ꯂꯥꯛꯄꯗꯣ ꯑꯗꯨꯁꯨ ꯀꯅꯦꯛꯁꯟ ꯑꯃ ꯂꯧꯁꯜꯂꯒ ꯊꯝꯃꯦꯕꯀꯣ ꯌꯨꯝꯗꯁꯨ ꯏꯌꯔ ꯐꯥꯏꯕꯔꯁꯦ ꯁꯤꯖꯤꯟꯅꯔꯤ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯃꯐꯝꯁꯤꯗꯤ ꯄꯥꯔꯃꯤꯅꯦꯟ ꯅꯠꯇꯦ ꯇꯦꯝꯄꯔꯔꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯔꯒꯤ ꯂꯩꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯂꯧꯁꯟꯕꯕꯨꯗꯤ ꯌꯥꯏ ꯑꯩ ꯗꯔꯀꯥꯔ ꯀꯥ ꯍꯦꯟꯅ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯦꯠ ꯁꯤꯖꯤꯟꯅꯩꯁꯦ ꯁꯇꯔꯗꯦ ꯁꯟꯗꯦ ꯈꯛꯇꯅꯦ ꯑꯩꯅ ꯁꯤꯗ ꯌꯨꯝꯗ ꯈꯔ ꯁꯤꯗꯩꯁꯤꯗ ꯀꯥ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯩꯁꯦ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯣꯐꯤꯁꯇ ꯀꯩꯗ ꯑꯗꯨꯝ ꯋꯥꯏꯐꯥꯏꯗ ꯐ꯭ꯔꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯅꯤ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔꯁꯨ ꯀꯥ ꯍꯦꯟꯅ ꯇꯥꯗꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯥꯗꯕ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯑꯟꯅꯦꯁꯦꯁꯔꯤ ꯑꯦꯛꯁꯄꯦꯟꯁꯅꯤꯅ ꯌꯨꯝꯗꯁꯨ ꯋꯥꯏꯐꯥꯏꯒꯤ ꯄꯩꯁꯥ ꯑꯃꯨꯛ ꯊꯤ ꯂꯩꯔꯦ ꯁꯤꯗꯁꯨ ꯋꯥꯏꯐꯥꯏ ꯄꯩꯁꯥꯗꯣ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯟꯕꯗꯣ ꯂꯤꯛꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯅꯀꯣ ꯄꯥꯝꯃꯨꯕꯁꯨ ꯄꯣꯛꯏ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯆꯥꯗꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯕꯗꯣ ꯄꯩꯁꯥ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯅ ꯇꯥꯟꯅꯔꯤꯁꯦ ꯋꯥꯅ ꯇꯥꯟꯅꯕꯅꯤꯅ ꯑꯗꯨꯒꯤ ꯈꯜꯂꯒꯁꯨ ꯑꯩꯁꯦ ꯊꯝꯗꯕꯅꯤ ꯌꯥꯝ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯍꯦꯜꯂꯛꯀꯗꯤ ꯁꯣꯏꯗꯅ ꯊꯝꯗꯤ ꯊꯝꯒꯅꯤ ꯑꯟꯗꯔ 10Kꯗ ꯁꯔꯤꯐ ꯈꯥꯟꯅ ꯀꯔꯝꯕ ꯑꯐꯕ ꯂꯩꯒꯦ ꯍꯥꯏꯌꯦ 10Kꯒꯤꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕꯒꯗꯤ ꯑꯩ ꯊꯦꯡꯅꯗꯦ ꯑꯗꯨꯕꯨ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯊꯦꯡꯅꯕꯁꯦ ꯃꯣꯇꯣ G45ꯇꯣ G45 ꯍꯣꯏ G45ꯇ ꯑꯗꯨꯝ ꯌꯥꯏ ꯁꯤꯖꯟ ꯃꯌꯥꯝꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯝꯃꯤ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄꯗ ꯚꯤꯗꯤꯑꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯄꯣꯊꯥꯖꯕꯅꯦ ꯑꯗꯨꯅ ꯖꯤꯑꯣ ꯅꯦꯠ ꯌꯥꯗ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤꯀꯣ ꯕꯥꯕꯨ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯀꯩꯅꯣꯒꯨꯝꯕ ꯀꯔꯤ ꯍꯥꯏꯅꯤ ꯀꯣꯜꯗꯤ ꯌꯥꯝ ꯇꯧꯗꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯕꯥꯕꯨꯅ ꯍꯥꯏꯁꯦ ꯀꯣꯜꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯄꯨꯡ ꯑꯗꯨꯝ ꯌꯥꯝ ꯀꯣꯜ ꯇꯧꯕꯁꯤꯗꯤ ꯈꯔ ꯈꯛꯇꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯦꯛꯇ ꯄꯨꯡ ꯑꯃ ꯑꯅꯤ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯩꯕ ꯈꯣꯠꯄꯁꯤꯗꯤ ꯀꯅꯥꯁꯨ ꯇꯧꯅꯗꯦ ꯑꯗꯨꯒ ꯀꯣꯜꯒꯤ ꯃꯊꯧ ꯀꯣꯜ ꯇꯧꯕꯒꯤ ꯊꯕꯛ ꯇꯧꯗꯕꯅꯤꯅꯀꯣ ꯔꯤꯆꯥꯔꯖꯇꯤ ꯏꯃꯨꯡꯗꯨꯗ ꯃꯤ 4-5 ꯍꯥꯞꯄꯝꯒꯅꯤ ꯕꯥꯕꯨ ꯍꯥꯞꯄꯝꯒꯅꯤ ꯕꯥꯕꯨꯒꯤ ꯐꯦꯃꯤꯂꯤꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯞꯄꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯥꯞꯄꯝꯒꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯂꯨꯄꯥ ꯆꯍꯨꯝ ꯆꯅꯤꯌꯥꯡꯈꯩ ꯍꯥꯞꯇꯥꯔꯁꯨ ꯂꯨꯄꯥ 1.5-2,000ꯒꯤ ꯆꯥꯡꯗ ꯆꯠꯂꯝꯒꯅꯦꯕ ꯐꯣꯟ ꯈꯛ ꯇꯧꯕꯒꯤꯗꯤ ꯌꯥꯔꯒꯁꯨ ꯅꯦꯠ ꯄꯥꯏꯕꯒꯤꯗ ꯁꯨꯝ ꯄꯨꯁꯜꯂꯀꯥꯟꯗ ꯑꯗꯨꯝꯕꯩ ꯈꯜꯂꯨꯔꯒꯗꯤ ꯑꯩ ꯋꯥꯈꯜꯗ ꯌꯨꯝꯗ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯄꯔꯃꯅꯦꯟꯠꯂꯤ ꯂꯩꯕꯒꯨꯝꯕ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯌꯔ ꯐꯥꯏꯕꯔꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯐꯥꯏꯕꯔꯒꯨꯝꯕ ꯑꯃ ꯂꯧꯁꯜꯂꯒ ꯂꯨꯄꯥ 4,000ꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯍꯥꯞꯄꯗꯨꯅ ꯏꯃꯨꯡ ꯄꯨꯝꯕ ꯃꯤ ꯂꯣꯏꯅꯃꯛ ꯁ꯭ꯄꯤꯠꯁꯨ ꯊꯨꯕ ꯅꯦꯠꯀꯤ ꯁꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯀꯌꯥ ꯂꯩꯇꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯞꯁꯟ ꯑꯃ ꯌꯦꯡꯕ ꯌꯥꯏ ꯏꯃꯨꯡ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ ꯆꯥꯔꯦ ꯉꯁꯤꯗꯤ ꯊꯥꯗꯣꯛꯑꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯂꯥꯏꯚ ꯇꯧꯔꯦ ꯕ꯭ꯔꯣ ꯔꯤꯌꯦꯜꯃꯤ 12 5Gꯁꯤ ꯀꯔꯤ ꯐꯤꯆꯔꯁ ꯌꯥꯎꯕꯖꯥꯠꯅꯣ ꯍꯥꯏ ꯔꯤꯌꯥꯁ ꯑꯩ ꯔꯤꯌꯦꯜꯃꯤ 12ꯀꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯔꯤꯌꯦꯜꯃꯤ 12 ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯂꯩꯗꯕꯅ ꯐꯔꯅꯤ ꯃꯔꯝꯗꯤ ꯐꯣꯟꯕꯨꯗꯤ ꯐꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯕ ꯐꯣꯟ ꯑꯃ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ 12 ꯍꯥꯏꯁꯦ 13 14 15
chahi mari mamanggi generation oyedana ko adu hojiki matamdadi maunde hena anouba faba latest version mayam ama thokre aduna Realme 15 bo laire aduna 12 to the hojike matamji chana bakra wat kani madu lai dabana bu hena farani ta family ne yade adu pusan se haibna bro hai adu aina pusan lu maduna farani haina hadi pusan mane hena farani na option do haibagi wa khaktagi wa natabida ko adu di imung manunggi hai tare convenient oiba nungai ga dabo haidi mayam su samna hai kanda babu su 225 at least hujiki matam da pick recharge 300 or 299 or airtel su jio su pick plan loina mo lauthokre laitre hoji amta adu babu su phone am pai lupa chahum gi recharge ama kapi tha amada babu gi yamba ino kanano amadi leirongani chinau ko ama ma yu su humam ka polu pa satruk laire ima ipa kanano leirongani moi gi su chahum chahum ka pada tha amada yamdra lupa lising ama makhai nim ki chang recharge kap tu ne du net su taknaba 1.5 natragana 2 GB bu hairo adu khakkani dana ko particular GB masing je khusina biya du se aduda nasagi mayam du na ena head phone loi dakar ta ba iphone ni mathau ta ba ai chu phone to bu khot ba sum basi mayam ma dakar ta ba mi moi ta ga di khang ja du nat bida phone gadi pak pak sum tangai fadana maru oi ba matam da khak khak to ga dum net ki kai ye YouTube ta video yeng ba khot ba dai di sum ha internet ta kai WhatsApp ta dai di Facebook ta pai ba dum ba net sina bina mak to oi ta ga di mayam du da lupa lising ama makhai thi de usrok pudi lupa satruk na traga satret ki plan ama hapo imung pumba unlimited ta hai tare ne ko am speed chu nungai na thuna sina ba dunia na faidana alternative option do afaba option do duna oi gani hena ai gi point of view do adu kana gumba e khoi de kana am ta net ka kem sina de khoi de da ka ta de hai ta ga de mo khoi mi ani hong khalai ba da lupa wifi pu salu ga kana bu sulai te dana ko net ka ji khak sina ga 1.5 GB duna lem bok sina ga bang sina da ba imung om ta ga di moi da mo ta are ma da lupa satru satre thido ku dong pamui dana ko adu di mai particular family du gi convenient oi bu yeng alaw sang da ne ta mayamna law re pusan re ne ngai re haidana su du hekta law da ba duna di fani hai ta Motorola H60 kana gadro hai anil iromna Motorola H60 do adum phaba phone oi gibani lupa lising kya ibuno chaba ka hol kun manga din kun tha doi bo manung da leram bodo bu male phaba phone e nungai ni ado leigin khalam tar ga in hai se hujik mayam khudimak te any model any phone any budget hujik ki oina matam khara dang laibiru kino September gi first week 10 to 15 cyber manung si deisda second week cyber sida sale hoidana la ani Flipkart ki hujik banners thu olai rabani si matam sida lupa lising traung apiram ba pot phone do at least rahum do ta orso kun piram ba do train pan ta orso kun manga piram bu kun ma thoi da bu orso kun thra piram bu kun manga da bu orso paisa soidana khara discount khara phangak pai ba se khoi da mak te lupa manga ta tara su yang khai ta tara su khoina bazar insang na pe lei da lupa tara bi lupa kun thra pi do kun piram ge lupa tara ta su khoi bargaining to ni ka tara tang tara ga di khoi da kana ba ne na adumaina lupa lising ahum mari manga set to yarak pa ha ba se am chaw ka ba huge amount of money ni khoi da mak ta aduna madugi khudong chab la lona ba ngai raga du da leibna fai matam su kui bana tre tha mani ta ngai rawni adumaina leibna fane na ngasidi ai ngai ba kanam yaudra bro hai yau ki bane thadoi kana comment to du na room da lum leiba ngone bro year fiber si 599 ki plan du numit kya ni oige hai numit kontrani oi du ni tha ma gi oi du ni aduga 599 gi plan hai da na ma 599 oi roi ko jama yang khang da ba ning sing da ba amde 599 do 600 hai 600 tu na ma gi recharge ki plan to le plus 18% akhoi GST im la kane ba ko du pa chatruk se chatruk yang khai tar khoi jatre tar pe adumain tar ka du ni Realme da 15,000 mAh battery gi ama thora ya ya si su hai kai model oi duna ai de yeng bu yeng du ya man hana ya yeng ga khang ne model to maming pan san bira din wai Motorola S50 Fusion do amta hai bi oi anil Motorola S50 Fusion do ina ka du gi phone do note to san bada note to sala tham bada ai kano se da hinga da ba hai tare H60 okay H60 Fusion okay camera se am farani madu 700 LYT ge IP69 rating oi ba ko military grade 5260 S yam phab phone ne 25,000 gi range madu pam ma lei gen khalam oi ta de madu lei ya ba phone oi madu yam phab phone oi ibo ai gi wifi ne hai thadoi gi se nungai ni ma gi se wifi ne na ma de unlimited ta kanai nunga ni ta bo video ko play ta tham ma so chinta lei ta bi du ne ba
bro yumda phone sin nai se mi ahum khaktang bro aduna gyan tabje da hai hoi mi masing yam likba samna hai kan da ama ni khak oitar di family choba samna hai kan da khoi mung da phone sin nai se ai rum yenge bu ko ma ni ahum mari manga taruk tari akhoi mung da phone taruk tari sin nai bu ko da khoi mung da phone taruk tari sin na bu da di khoi di pa sahum sahum chong ri sa sa pa de lupa lising ani he na tai da na ko adu dai du dai koi net chu ka na ba 1.5 1.5 loi thor kha na booster ga chu kap nai ni na adu sarpudi khoi di wifi am pusara khoi myam do unlimited ta sin du dunen faida unlimited na te mai 1000 GB jang chu loi ngam da ne ba tha no 1000 GB pi do adu mai na adu gum bagi khoi gi da khoi da save oi ga da ba do lambi do thi be wa ne do mi masing dik poi ta ra ga de hai pom khang de Realme 15 Pro ga Redmi 15 Pro Plus ka ni se karam amta hai bi ayam ba hai Realme 15 Pro 15 Pro duna bo hena fani Redmi gi dudi phone je mai camera ka ki problem khara leiba aduga HyperOS 3 ding rang di thokra bane to HyperOS 3 da karam ba upgrade lai no hana ya HyperOS 2 da problem lei do hoji pain lei bra lei tabra dudi kauna su khoi gi test tong na je beta version khatang hok patang hari duna matam khra sang hil adugi roll out tor duna Realme 15 Pro duna hena fani Snapdragon 7 generation 4 camera su dum yare 33000 gi chang da 33000 chang ro ta di Realme yang dabana bu pare Samsung gi phone atopa S24 ka do fen edition gum do dum do S23 gum yeng mana bu hena fa do ma le khan de dudi bro 349 gi recharge ka lot unlimited o hen ba fani o hen mana fani Reals 349 gi recharge ka pa ko ai su 349 gi recharge ka pi ba ado 349 gi recharge ka pa ka 5G da unlimited ni hai je hoi net sina ba budi athing ba limited ma gi ke hani nongda sukten sina ba yade hai leite ba khai maru oin hojik taw je Jio gi network ya da ba dai ni ba ai su 5G ni 349 gi plus gi recharge ka pi ni ko adu gi mathak ta recharge chaung na den chaung ka pi ni adu asai gi network to ya da ne recharge phanam ka pa su ai gi GB phanam leita ga su ko network to ya da mina pat pat chat pat chap khot pat pat network fluctuate taw bu na maram oir kana problem do adu ne bu khai maru oris Imnam Bidyan na bro kamai to rige real life ka chang daba farak tab dagi hai Bidyan da dum nungai riye Bidyan da di kamai to rige वो mai mut khadi upai leite hai mai mut khadi thadoi kaino ma leibani koi gi ko UPS ki ne koi gi wifi router gi kaino leibani ko thadoi gi do Jio gi air fiber Airtel air fiber ra natraga chumna gi koi gi local gi pusanaba fiber hai tare ne kaino do wifi gi do adura adu gi chumna gi local pusanaba wifi gi do oitari ma gi UPS masam leibani lupa lising amma muktan pi bane ko ai yum da sulai maming da de kari kari no mam leibani do octar kaina ga leibani adu gi do suggest taro ke adu gi lupa lising amma pi ba UPS macha do ma half kitar de mai mut khraso pung mari di ma backup fazana dum pi bangam bane 4 hours ti dum mai mut khraso dum wifi dum fazan sina ba yani mamung su Realme 5 15000 hai kum to ne chap chaba kaure hai oi yamba ai su si lora kanda kamai to no ke lo no ta sang ga yeng ai su yu kari Flipkart ta chang ga yeng ge to ram ne ba yeng haudre sang dre masi di yeng ge to ram busna ke in hai kanda Flipkart ki big billion day sale gi banner ga su emoi da kari kari offer lai handa na karam karam ba kamai to no ta ke ade haudu no adam tang ai yeng ge na su to ram kanda yeng haudre Wi-Fi paisa su yam hande tha amagi lupa chani ga humudra gi han gi baduna mi loi sinaba yam nungai hai hoi adugi eno do air fiber na taba chumna gi normal fiber do era mani ko adu oi tar ga de nang su hajig ai gi bado magi UPS ma lai bane ba lupa lising ama muk ta pi bane ba ko adugi UPS ma cha do ma hap tar ga di pung mari di mai mut khraso pa dana sinaba dum ya bane ai koi lilong khunou sidadi high speed internet ni bro Jio ni mai ni Airtel su bro bro si kay lam no hai ai gi sina khoi lam sina Saiton ni ria Saiton dagi ni bro Google Pixel ji camera jo senge hai aduga mina ipam pam na disi kari yoi no camera di am seng mane Google Pixel janda ano bolon so mutum da mogi 10 series lak fe dana ko moi max set charging adai kai geno technology no no ba AI gi kari gi moi yam phazana features ka di upgrade phazan tawre adu mayam na pam na tri se kwai maru oi se phone amagi thawai oiriba phone amagi kari hani heart oiriba chalai doriba magi mobile gi chipset se magi Google gi Tensor hai ba chipset se asi se
ꯈꯔ ꯐꯠꯇꯕ ꯆꯤꯞꯁꯦꯠ ꯑꯣꯏꯕꯀꯣ ꯍꯤꯇꯤꯡ ꯏꯁꯨꯒꯨꯝꯕ ꯂꯩꯕ ꯑꯗꯩꯗꯤ ꯍꯦꯚꯤ ꯇꯥꯛꯁ ꯇꯧꯔꯛ ꯃꯇꯝꯗ ꯍꯦꯡꯒꯨꯝꯕꯒ ꯆꯠꯄ ꯑꯗꯨꯝꯕ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯄꯥꯝꯅꯗ꯭ꯔꯤꯕꯁꯦ ꯁꯦꯝꯁꯪꯒꯤꯁꯦ A17ꯗ ꯆꯥꯔꯖꯔ ꯑꯦꯗꯥꯞꯇꯔ ꯍꯥꯞꯄꯤ ꯍꯥꯏ ꯂꯨꯄꯥ ꯂꯤꯁꯤꯡ 15 ꯄꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯥꯡꯗ ꯑꯩꯅ ꯁꯦꯝꯁꯪꯒꯤ M35 ꯑꯣꯏ ꯃꯥꯜꯂꯦ ꯂꯩꯕ ꯀꯥꯟꯗ ꯑꯗꯩꯗꯤ F15 ला ꯀꯩꯅꯣ ꯑꯃꯁꯨ ꯂꯩꯕ ꯀꯥꯟꯗ ꯆꯥꯔꯖꯔ ꯌꯥꯎꯔꯛꯈꯤꯗꯦ ꯑꯗꯨ ꯆꯥꯔꯖꯔ ꯌꯥꯎꯔꯛꯏ ꯍꯥꯏꯁꯦ ꯑꯦꯗꯥꯞꯇꯔ ꯍꯥꯞꯄꯦ ꯍꯥꯏꯁꯦ ꯌꯥꯝ ꯐꯔꯦ एयरटेल ने 4G 5G अनिमक हाई ओ एयरटेल की अखोई एक्सट्रीम फाइबर तो ओइदोइनिको मखादा अखोई लाइन केबल तिंगिदो अदु ओरगदि नुआइदोइने लान मनुंगी नेट थिंगबदुदा पुसनबने 8K लवे वाईफाई पु होनबगे अदो 8K लौखिदुदि ममन मतमदुगी ओइनबदि लौखिबगुम तौए अदु नतबा तो कैनोमा ने अइगिदो अदो हुजिक्ति अदुमाइनदि ओइदबने ऑफरदा याम होंग होंगना फंगबने हाइतारे रियास ममुंग मा लेबिसे कइदरो फनी है ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯣ ꯀꯩꯝ ꯍꯥꯏꯗꯥꯏ ꯑꯩꯈꯣꯏꯒꯤ ꯐꯤ ꯀꯔꯄꯨꯔꯒ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯗꯣ ꯊꯝꯃꯣ ꯑꯗꯨ ꯆꯥꯏꯈꯥꯏꯔꯣ ꯑꯗꯨ ꯈꯔ ꯇꯧꯔꯒ ꯐꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯆꯞ ꯆꯥꯕꯩꯁꯨ ꯕ꯭ꯔꯣ ꯄꯤꯛꯁꯦꯜꯁꯤ ꯀꯦꯃꯦꯔꯥꯒꯤ ꯈꯜꯂꯒ ꯅꯣꯔꯃꯦꯜ ꯌꯨꯖꯔ ꯑꯃ ꯁꯤꯖꯤꯟꯅꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯗ꯭ꯔꯥ ꯀꯦꯃꯦꯔꯥ ꯈꯛꯇꯪꯒꯤ ꯈꯜꯂꯒ ꯅꯣꯔꯃꯦꯜ ꯌꯨꯖꯔ ꯑꯃꯅ ꯀꯩ ꯍꯦꯚꯤ ꯇꯥꯛꯁ ꯀꯩꯀꯩ ꯁꯤꯖꯤꯟꯅꯗꯕꯗ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯒꯨꯒꯜ ꯄꯤꯛꯁꯦꯜꯗꯤ ꯄ꯭ꯔꯥꯏꯁꯒ ꯐꯣꯟꯒꯁꯨ ꯆꯥꯟꯅꯗꯕ ꯄ꯭ꯔꯥꯏꯁꯇꯣ ꯋꯥꯡꯉꯦ 60K ꯁ꯭ꯋꯥꯏꯗꯣ ꯍꯧꯕꯅꯦ ꯍꯣꯏ ꯃꯃꯜꯁꯨ ꯌꯥꯝ ꯋꯥꯡꯉꯦ ꯃꯥꯗꯤ ꯐ꯭ꯂꯦꯒꯁꯤꯞ ꯐꯣꯟꯒꯤ ꯂꯦꯚꯦꯜꯗ ꯑꯦꯟꯇ꯭री ꯇꯧꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯐ꯭ꯂꯦꯒꯁꯤꯞ ꯁꯦꯝꯁꯪꯒꯤ S series ꯑꯗꯨꯒ ꯑꯥꯏꯐꯣꯟꯒꯨꯝꯕ ꯀꯝꯄꯤꯠ ꯇꯧꯒꯦꯅ ꯃꯣꯏꯅ ꯂꯣꯟꯆ ꯇꯧꯕ ꯐꯣꯟꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯈꯤꯇꯪ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯁꯣꯜꯂꯤꯁꯦ ꯃꯣꯏꯒꯤ ꯆꯤꯞꯁꯦꯠꯁꯤꯗ ꯈꯔ ꯁꯣꯜꯂꯦ ꯃꯣꯏ ꯆꯤꯞꯁꯦꯠꯁꯦ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯗꯤ ꯏꯚꯟ ꯃꯣꯏꯅꯒ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯒ ꯁꯤꯖꯤꯟꯅꯈꯠꯂꯛꯑꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯩꯗꯤ ꯑꯗꯨꯗꯁꯨ ꯑꯐꯕ ꯐ꯭ꯂꯦꯒꯁꯤꯞ ꯂꯦꯚꯦꯜꯒꯤ 8 series ꯀꯨꯝꯕ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕꯒ ꯁꯤꯖꯤꯟꯅꯔꯒꯗꯤ ꯒꯨꯒꯜꯒꯤ ꯐꯣꯟꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯏꯚꯟ ꯀꯩ ꯍꯥꯏꯅꯤ ꯑꯥꯏꯐꯣꯟꯒꯐꯧ ꯀꯝꯄꯤꯠ ꯇꯧꯕ ꯌꯥꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯉꯁꯤꯗꯤ ꯅꯠꯇꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯒꯤ ꯃꯣꯏ ꯒꯅꯦꯁ ꯆꯇꯨꯔꯊꯤꯒꯤ ꯒꯅꯦꯁ ꯄꯨꯖꯥꯗꯣ ꯑꯗꯨꯒꯤ ꯑꯁ ꯂꯥꯡꯉꯦ ꯍꯧꯖꯤꯛꯁꯨ ꯕꯣꯝꯕꯨꯂꯥ ꯑꯩꯅ ꯁꯤ ꯊꯣꯡꯒꯥꯜ ꯂꯣꯟꯁꯤꯜꯂꯤꯅꯦꯕ ꯃꯄꯥꯟꯁꯤꯗ ꯕꯣꯝꯕꯨꯂꯥꯁꯦ ꯗꯣꯡ ꯗꯥꯡ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯃꯣꯏ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯁꯨ ꯙꯣꯟꯒ ꯊꯤꯜꯂꯒ ꯃꯣꯏ ꯊꯣꯡꯒꯥꯡ ꯊꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯄ꯭ꯔꯁꯥꯠ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯌꯦꯟ ꯂꯝꯕꯤꯗꯒ ꯌꯦꯟꯅ ꯒꯥꯔꯤ ꯆꯠꯄꯅꯦ ꯍꯧꯖꯤꯛꯁꯨ ꯕꯣꯝꯕꯨꯂꯥ ꯃꯌꯥꯝ ꯊꯥꯔꯤ ꯃꯄꯥꯟꯁꯦ ꯗꯣꯡꯗꯥꯡ ꯊꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯕꯣꯝꯕꯨꯂꯥꯁꯦ ꯍꯪꯒꯠꯅꯗ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕ ꯗꯨꯡꯗꯥꯡ ꯊꯥꯔꯦ ꯀꯩꯁꯨꯕꯨ ꯈꯜꯂꯛꯇ꯭ꯔꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯃꯈꯣꯟ ꯑꯃ ꯊꯣꯛꯄꯗ ꯑꯁ ꯀꯥꯏꯗ ꯀꯥꯞꯅꯔꯦ ꯀꯔꯣꯝꯗ ꯑꯃꯨꯛ ꯏꯔꯥꯡ ꯍꯧꯔꯛꯑꯦꯅ ꯈꯜꯂꯝꯕꯗꯣ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯇꯥꯕ ꯀꯥꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯦ ꯃꯈꯣꯟꯁꯦ ꯇꯥꯕ ꯀꯥꯟꯗ ꯆꯔꯥꯡꯅꯕ ꯄꯣꯛꯑꯝꯃꯦ ꯍꯧꯖꯤꯛꯇꯤ ꯇꯝꯃꯟꯗꯅ ꯈꯔꯗꯤ ꯐꯔꯦ ꯕ꯭ꯔꯣ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯗ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯁꯤ ꯀꯌꯥꯔꯛ ꯆꯥꯔꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯍꯨꯝꯂꯛ ꯁꯨꯕꯗ ꯂꯣꯏꯔꯦ ꯔꯤꯌꯥꯁ ꯑꯗꯨꯝ ꯑꯍꯨꯝꯂꯛꯀ ꯁꯨꯖꯜꯂꯛꯑꯗꯤ ꯀꯣꯄꯤꯔꯥꯏꯠꯀ ꯆꯥꯁꯤꯜꯂꯛꯑꯗꯤ ꯐꯣꯟꯗꯣ ꯐꯣꯟ ꯍꯥꯏꯌꯦ ꯁꯣꯔꯤ ꯆꯦꯅꯦꯜꯗꯣ ꯁꯇ꯭ꯔꯥꯏꯛꯇꯣ ꯑꯍꯨꯝꯂꯛꯀ ꯁꯨꯖꯜꯂꯛꯑꯗꯤ ꯑꯗꯨꯝ ꯇꯔꯃꯤꯅꯦꯠ ꯇꯧꯈ꯭ꯔꯅꯤ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯩꯁꯥꯕꯨꯗꯤ ꯑꯩꯅ ꯍꯟꯅꯤꯡꯕ ꯍꯟꯕ ꯌꯥꯏ 270ꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄ ꯑꯣꯏ ꯍꯥꯏ ꯍꯣꯏ ꯑꯗꯨ 20 ꯅꯠꯇ꯭ꯔ 30 Mbps ꯀꯨꯝꯕ ꯑꯣꯏꯔꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯩ ꯋꯥꯠꯂꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯦꯠꯋꯥꯔꯛ ꯌꯥꯔꯦꯅꯦ ꯋꯥꯈꯜ ꯈꯤꯇꯪ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯌꯦꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯦꯅ ꯉꯔꯥꯡꯗꯤ ꯅꯦꯠꯋꯥꯔꯛꯀ ꯌꯥꯈꯤꯗꯕꯒ ꯑꯗꯨꯝ ꯀꯛꯈ꯭ꯔꯅꯤ ꯍꯥꯏ ꯀꯣꯄꯤꯔꯥꯏꯠ ꯁꯇ꯭ꯔꯥꯏꯛ ꯑꯍꯨꯝꯂꯛ ꯁꯨꯕꯗ ꯑꯗꯨꯝ ꯆꯦꯅꯦꯜꯗꯣ ꯇꯔꯃꯤꯅꯦꯠ ꯇꯧꯈ꯭ꯔꯅꯤ ꯁꯇ꯭ꯔꯥꯏꯛ ꯍꯥꯏꯕꯒ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯍꯥꯏꯕꯒ ꯂꯩꯀꯣ ꯈꯦꯠꯅꯩꯌꯦ ꯁꯇ꯭ꯔꯥꯏꯛꯇꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯌꯥꯗꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝꯗꯤ ꯑꯃꯨꯛ ꯌꯥꯏ ꯑꯗꯣ ꯀ꯭ꯂꯦꯝꯁꯨ ꯌꯥꯝꯅ ꯌꯥꯝꯁꯜꯂꯛꯑꯒꯗꯤ ꯁꯇ꯭ꯔꯥꯏꯛ ꯑꯗꯨꯝ ꯃꯣꯏꯅ ꯇꯧꯁꯜꯂꯛꯄ ꯌꯥꯎꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ
Manipurda YouTube ta video semiba adadi Facebook ta video thagaliba mayam se aware haitare sukuma matang ji khangbadi khara wale ai yamna khangbai wa nataba ko khangbadi khara wale aduna khoigi migi video ka mateng mate ka happy migi video mateng mate ka haidan 30 second yaudragadi sinani matam sinna yai bako adugi su share use policy lay bako aduna tabi da khoidi pulap sabak migi video do pulap mapum do download toroga pulap beta thagat ba aduga views tan ba comment khomba do laidana share to ba aduma mayam to ising do tasing hai ta di copyright ki niyom matung ina amta ya tabane adumadi Facebook ta su moigi niyom leramgani Facebook ki kari niyom lebne sab chaw da Facebook ta kya kan active oidone khangdre aduga yadi yadabane hai tare adumaina migi content thagat pase aduga koina YouTube ta di yamna section le moigi community se yam phajana ke haini guidelines se yam le igi sanga hatpa dedi inai taba adugumbagi video semba yade adedi violence over mi khana chena funaba adugumbagi thagat pe yade censor yam taweba video se matom te YouTube na ka thalakane ba remove torokane ba adu Facebook ta di kya thoina tawbudi ude aduga muksu ke do hai kanda ikoina mayamna khangadabse ningsingbigadabe ai yam nungaitaba aina sum khanjaba haitare mayamdadi haidokpadi ngamdre haide aina hairudi haitare particularly ko moina Facebook da video se kam fiam matamda angang macha ma hekpu thu gan angang macha da video namma kanda comment khargi damakta like khargi damakta video thagat ba khokat pa toido angang dugi consent yaudaba haitare angang dugi ayaba yaudana moina video thagat la soibane ba angang du da nang yabra thagat gi hangu budu binatte adu kisu guidelines layeba samna haikanda heng matam khar le kan angang duna saura kanda made adungba social media da thagating daba adungba da thokning daba adugumba da mayam da thokning daba mai privacy maintain toning ba miyo emo amta di ai ge yab yaw da angang da noina ai video man thadom su kai no kaina heng case to ra de moi jail da bu leini hai tare aduna angang go gi video sem ba su ya de bu ko haidi maram chana phajan sem da YouTube ta ga de aina video se thagat ping da nang na thagali ba video se angang sing gi da mak ta sembra angang utpra si gi video se da isda angang yaubra gaina ga loin option myam leyeba adum mayam do kana khangdabida khangdabida mayam sina video kai kai se pangta da thagan ne se mase heng tungda hoi aina thagal ga ai cha natraga ai angang budi oirangani adubu angang do na di complain budi tok to lete adu kana gomba mi ma gi angang ama samna ha kan da ai se angang ne khalo aina ai se pisak pi ba tha manga taruk se hin da phari ba angang ne khalo ai gi video se mayam na nusi ne phajai ne adu ne da ne na video se namma kan da Facebook da YouTube da pangta thagaleba adu aina saur kan da ai se angang annoira kan da ai se dumaina Facebook ta thokning daba YouTube ta thokning daba ai ge identity se lolaga thamning ba ingon da khangning daba ai adum ba to pamja daba mi bam ta de aina ai ge yaba yaudana ai ge video noina thagale kai no kam tawraga di complain tawraga ni moi jail da bu lai ai tare adana adum bo sing se mayam si bang taw taw ne sum ba se tawning daba ai tare aina sum khan ba ado ma leibadi kangkhal lupna bagi mahi ama leibane adu dai hena phaba leiroi adubu lokfam dudani pak phangloi malia dipida leibane mi thiyo piu di pak yadabani hoi DDT haibra kanoma hana mang ne da khoi malaria gumba na da bagi makap pa chatnaram bado smoke oin on gre na hojik hana DDT ya do adu no male adu do kap se kano to bus yam phatte hakchang da su yam songningai oiba ko adugi pot se aduga yam se na khangbiram gane adugi hakchang da songai oiba sita natana masi kapasina maram oirakanda khogi kwak se kwak na marum ko ko matam da khogi yerum gi da khogi yerum se da angauba coveram yaw se calcium se masigi marum gi mapan thang masu hard oiba thaba si chang se yaudragadi khoina nganu gumba yen gumba sem da manung da marum yaw da thotho lawba ma leidana ko tumaina marum ji ko matam mapan gi calcium gi pot se pabadagi maku se pabadagi kwak ki marum je macha on mangam da na kwak ai jati je kwak khatana te to pu sik sing je mo je mang ki da wa extinct koi ki da ba hai tare ne ko endangered oi rak hai tare adu maina oi rak padagi masina miyo beta tana tana sau chik myam da so amang ata myam tho le to na du gi dak se ka pu khot se thing gre ba adu na pak tin se kan kap thra bane ba adu ga hakchang da miyo hakchang da su phatta ba bro Samsung A35 F46 kar mane he na phagani overall da hai F36 to na bu kitang di fadong male kanon mano kitang latest oibani na ko A35 to budi fadi faraga su yam kuira ba phone mo oire male begiro phamung da punna mai thado ai asa du no khai phare ne phamung du piro na putho pa na mai thado amon le ro ma su loi sa khre
NP couple Naresh and Priyanka na bro Redmi 15 se kamaina tauge hai Redmi 15 se fai handakta and no na launch of the polishing tara mangam ki chang da lai gum tawbane ado fai hai je magi specification ke ke myam du di loi fare battery adadi magi Snapdragon 6th generation 3 hai je magi processor si di yam phaba processor ni na te khoi gi average oiba processor ni aduga handakta nongna launch tawkibu phone amadi oibani mayamna yam pamnaba yengnaba model fazaba dum oi thadoi kawriangomna kanna doi en taw lerame aidi tahodre keno khange kana lawaidubu aibuna na pangbro haine bidandana you bro use Android phone leibagi kai yengani haibagi video ama sembiro haibado sembiro hai madugi video do ai seme bidananda ai sema kanda upload tawdri madu sema upload tawgena ai handa ki hafta se thaglak be sumaina ina nambane ba nungdin da nambane ba hujiti lai laktabni faina do ai si thongnau si ni marum jegi ko nungdin da ne ba ko namido aduga sagi si thongnau jegi nungsa se direct furak matam oiram bazana ai video nan ganda kan wa ngai khangde ko gi narum se gi nungsa ye gi si narum ngo si na ga se ngchang nga alien mal lai ne thagala se thagala roi sai na kala lai ram ne ai je adu video do me am no nong ara ne na nate adu nate tongan ba asa aingda kangkhal lup na balai pibne o adu tongan badu de ai khangdre madu argadi adu da fai hai de madu to biro bro iPhone use the warranty leibadi kesu kai da bra hai ramesh warranty leiramaga so mu phone du da mai warranty manung da yada dana part ke shin ba khop oiramagadi aduna use leibasidi am section ngai ni ba gari da yadna kamai to no se fazana mari mukhong khang na thidoktragadi ko ade bro mana hale ai ani adum thorakani ma si karai dagi lai jano bro hai khamai hai duno khang dine jam ta lai tamni na kam thengna damni ama lai ti lai ma si kai hani I chuppa ka kang gi type da moi ju tawba ji ma khalam ni dana ko adu mahan gi hai tara gadi firon kai kai mung do pura clean amuk tang loi na sengna sengdok pom di changani bo Samsung A series F series dagi hena phai hai nei hai F series di koi gi lupa lising traunga kun siwong manung sai wai sidane ko F A series na mo kun de kun thra sai bo se ne kun thra manga sai bo dane series ki matung ina price budget ki matung ina leibne no kha tang mani moi dana specification do khara phana ba hai tare yaw ba hai tare du Riya sayeng mak phaning bara haibira ura hairi haibiro abta thagalo bro adum kaisu kaide da use phone pining ba mi gisu knowledge oi jahona bhai adune bidanda video do budi thagalo ke do aidi video do number loira kan ai yenge ba ko edit tawdringe da kari no tarom ni su wa sigi maningi thongnau je sigi maningi thongnau sidagi nungsa ye selak koi maning jida lukham jida hai tare ne nungsa manga na si sinna ga se koi sumai light capsule ngasang ngang bam le dai ne ai si na ani jen ngasang ngang ga leram ne ba yeng da alien alien ma le ba turbo yaudaba maliko Redmi 15 se aduga camera se zoom kaya fau yabaza no hai camera gi wasidi Redmi gi phone sing dadi zoom gi watang ga dai thoini yeng dre Redmi phone sidi camera sidi yamna nungai taba seng da hojik pudi LOID sensor ga di hap be Sony gi do khara le kan update pi da ta me seng ta ba dum phone oi gali na camera gi khalla ga da adugum problem khar le na suggest tau da bane Redmi phone se kya kan suggest tau ning de hojik su Rias na hayo hayo ta haibigro thadoi sai du mai di hayo no ko phang du pulap tho mai thadu ko to live thari se pung ma hena pha le ni ngasi di wari sana yin da matam so hogi bu khangau dre ado yam kuina di thaning dre wa sale phamba aduna nei ngai ta da mari mari chali se mu on tho side sin do in aksam mari na se khamai to fa ni ya ta comment to silo na bro ai gi YouTube channel ama hang mane subscriber yam dri masi subscriber ka ay already monetize to gi hai subscriber di mi lising ama su ga da mane aduga watch hour na 4000 watch hour sura kan da monetization to ga da mane
मा लेबगी मा हिदाक नत्रगा लौ हिदाक तो कांगदोना कापथो फबने हाय अदुने साइगी कई हाइदनो फिरोन के मैम दो नुसादा कई फजन फोटोगा मही मताई हाइतारे मागी मरुम कोक्सन मचा मसु लेबसिंगदो फजना नुसा याम साबम दो पुथोगा मथंगा ओनोंदना तरोगा पुथोगा दुगा मागी मही मताई लेतनबा हिदा कापथोगा दुमाइना हाके दो मंगाय मोइसु इंसेक्ट मखलमनिनको Nimnam bidahandana bro S20 fan edition da 1 UI 7 gi hawya caption ba bera kagadro hai bera kabam di thokte adubu madu risk leba pot ni madu company na roll out torok natraga di ko khoina third party hai tare mapan dagi option masi problem di thok pasu ai hai bangam di hai tare madu mudi final do ising yam hapta bida thitlaga low hidak kakna bada phamung mopa kangal loina mapanda puthuaga katho nongan badadigi kapaga nungsada phawraga numdang oiramda pusallo hek phatradi hai adu manamdi namthirani asagi kangraju final manamda dum nam leirani adu phiroda amuk kona sudok tawa ngaksamda kuina tinga leibani tapna massage tawthoga fani yamba massage kay haini kogi Thailand daga tawud mainam tang spa na sala phadana nangan yanglen pumse massage am tak tawaladi hanunga massage lora ko isa se ato plane dam lei du ain tawdo mali bombala yam thare bro me am taram da budi ai thong thono am se lo jan mane ma kon jam lang ina mapan ki ba an thare phong min lun kong sai hena haire ye me ai comment para ke me te saktu hena haire ye ai budi mai te ne thong min lun nang na kari no na chin thi du bu kai gi no eh nang di na khong ham da bro nang sumi na tro yang nungai re mai comment se kram dok slo en par ke nang na parak po nang na irak po do sa tok slo pa me mai comment se yeng min se thong min lun gi khong sai gi se na je khong sai e do kai jati na dum khang o me ekhoi mai tei de na thong min lun ai kano ma hai bi kya nang mun na tasalo ekhoi mai tei di yam kui re ningsing ba thuk tarba matam dagi hauta hai tare ko ekhoi mai tei history gi matung ina according to mai tei gi ancient textbooks laidana ko sugumba books mayam sigi brilliant hero from kukile hero na lam moy nang gi spelling la le h e r o na te z e r o ikadabane adu ay ta di chumme nang gi do ada ai mai gi sida ai mo da kanam ta hai bioge ma khang da ta pi hi ge ba moy di khang jara moy ba according to kai hai ne khoi gi history na ko mai tei se from thousands of years from more than 2000 3000 of years hai mayam na ko khoi se khundara ga la ba civilization yam chokhat ba khoi gi rich culture lai ba isa gi ba lon lai ba isa gi ba mayek lai ba isa gi ba traditional costume lai ba sam hai kan ta ko khoi mai tei da na ngasi kana no mo ga luhong se ba ko mai tei gi imung da mi am luhong se ba aina baton tau ge ba ko aina nang ai khoi gi luhong ba lak pa matam da phiang o ba se la ga lau ko nang phiang o ba se la ga lau ko aina kana am ta da hai roi ba ko aina ado mayam se masana khangna phiang o ba loi na se la ga phajana la ka ne ba khoi gi jati da amana amu ba se la ka ni amana angang ba se la ka ni angan hangam ban se la ka ni amana phom rang khang da ba do du culture do sai gi dressing sense do ri chakhat pa do civilization do wale tai ne ba ko aduga amuk su hai ge ba ko khoi gi maitei se masagi lon su leijaba masagi mayik su leijaba masagi khudimak leijaba hai tare ni mon da dependent oi da ba dum ba jati emo oi baduna 2 3 times ko 7 year devastation da bramis sing na khoi se chai tare khun tai adu da khoi gi
culture identity goi sak lon li se muthat pangam gidramne ade mu ke haini ramandi dharma haidana ko santas gosai gi matam da mu hindu dharma sina laga ekhoi gi phajama matau su ubuda kalaktana es masigi jati is dia ho jati mani duna masi mahan dia de muthat dia de na khoi gi records me amdi loi mai thado khramne adu sum muthat pangam dri ne ba khoi se ma namdha bangam dri ne ba adai dia mu india da yauraba india da tillam manung si phau da khoi gi maitai macha da officer oi handabi adai kenom ta tawbuda maitai macha na sanaba da chalasu khoi se namtha dana dum thamam bado namtha dana thambado ngamda dana phogala khoi na mako heta oi re ne ba aduna khoi si yamna kai haini chauthok chat ngai ba dum ba jati im khang ne adu nang khang da bai ne aduga noi gi dudi ko yadre adu nang na irak pado adu gi comment do pa tring da marak ta khoi gi marup sing na im yam la gi sem ta hai gi ma lai ta na ba khwai gi fa ba bai di khara taru tanana mathau lai hai adu nang na ibado brilliant hai ba duga mathang da ne spelling am la le HERO na te nang i ga da bu soi re ai brilliant hai raga ZERO from Kukilen hai do ba adu hai ga da bani nang ido ko soi re nang ido mayam chumam ngani dai na hai je tang like to kan sai love ki button do ki tanam salo chum dai na hai je ai de HERO na te ZERO hai ga da bani mai spelling soi re ba ebung phone ji sudok firon ji sudok gan da mompak da pamung dagi nong ni dang khara namni adu nongalaga pamung su samthoga ba bani hai ko yam nu sidro sidagi hen maron thok taba male asi haraga yam phawai mong ne mane yam ba moi good ke hai no khoi se good men akhoi sa phaba ne yes akhoi de pukche yam ya sawa community ne nang spelling du su la le nang like tam bakra wat pa male nang spelling do la le nang damakta bagi ra natraga ozana like tak pa ngang sa school la oh haraga no marble sana lai bo rang mani nang soidana I khange ko nang do marble sana ba lai gani ai khange ba buna ne tam noi maron buna ne ta ong milun fi kampor su mompak mathak ta thamba phai na hai bani adu kaya di ana do man de hoi ong milun nang aikoina yawong illase how bata bijagani chen thadoi na hai si yai ne ma yawong I hanbiro thabiro noida ong apa khang taba be no sai ya nang di nang gi baba sa masa khangau draba oh ngai te ne ko chume nang zero ne chume koi loi khangi nang zero ne habdo kai no 9k hai sibo kai nang gi 9k ke dorage milon I love you som da lam leiraga leirabane nunti muti sabigani nang gi muti sabigani nang sido ngai rabane chumme ne chen hai si so muti sa dong mayam ngai na leirabane milon nang sa apang mumi ni ko apang mumi ko nang like su yam tam mo aduna ni like na so hikta ba homarang khang da ba mi soi waram ngani na aduna ne nang adamai tawido singba mina like na su phajan tamak ba mayam khangba masagi horofam mas khangba ipa mas khangba ima mas khangba ipu mas khangba mina sumba wahi wata sinaga dong nate ko imphal da ko ising chaw gani ko sakte kiri gi chaw katra ne imphal da ising kachu chaw ga leite ne ching da ko nong tar ga lekhom thok pane do lekhom rak ta lambi su patwa aduga ching da di angam badu da lambi sem su yam nungai ta ne cái nồi cái de lạc mo no khang bo yam ngang ning de mayam marak sida karan taninga khalli ne haije sunu yam haije sunu ma apang ba ngang te ne ma phajana mong mai na kauraga khoyum da phajana phamalaga like ta ko dumai na hau de loi bok tak tha ge ma dum gyan taraga sorry shaktiman haidro singda lao rpg na kok da changani hai as nang taleda hangang masa do mai na nung mai pa ga teta ka pai ta ta do khoi di tau de ko ma ye wari je paranu mathan ta tahal se hai
ngang macha dumaina wakhan yawdo mi dumai tawudo khodi tawde nang tawrasu nang dum tawuko aigi su marup mayam leye aigi marup kuki gi marup nungsiba marup mayam lay maming mangsa kaina lay ko adaidi ngaite kaina lay ko adaidi kari keno maming kauthokhre amana aigi su marup mayam lay afaba marup mayam layda nangumba apangba mi nate moidi miyoy ba haibase jati na khaidabane nangna mi amada dumaina changsallaga ngang do kesu kaide nang ngai hayo kesu kaide ngonda haibu sausu saude noku nopi ge adubo you should remember nang se nomilun noaite da sahi chamatang hingjagadabado hingde dana hekta aptana laudana jaga singna ba aisu noai pedudana sijaro haina ingapa numit thagadro noai pide da bro thengna tumbasi hakchang sok kadro ai siam sokpani tumsit phade nungai brai taw ai di nungai nang comment ngai ribane nang na parak nang na irak comment dai pa ge dana yamba ngasi di mayan khan thongjang gre hawai mayam mix tok salaga ma comment laktre ne aina pa ge ngai ne ga ho lai don't fed bro don't fail bet bro ai spelling lale thongilun nang class kya bok tam hoge te thadoi sana nei sebot lo ra chare ai di bro hai nang tawni nang adumba nang nau phattaba lo na tum saw ko nang nabuk to yek tara ne no shit ka jani nang lante english khang tabra hai es english ti khang de he ai di mi gi maron ni na english ti noi gi marol lo english ti noi gi maron na lamoi da nang su khang de ba mali da nang irak pa dai khange nang gi bet to di phamung oi re ne ko english nang gi english tu de ama lai ai ama lo khang bre mo thang lan I can you can nang kening ke loi kai ai na tu khang ba chi bi sing gi ibung ho loka ku sari ba tambak su da la u sen go bu pije ge sak sare nang di sara bro kari chage nang di sak sabra nang di sa sabra bro 10 exam tu tahun 27 di school na promotion pi ne hai sibu suma bro hai rias dumaina hai tai hojikti ne CBSE no ju NCERT moi ke no ga toro khanda school education reform amadi la ani India da ko yam thuna ada promotion ju pirani aduga kaino su kari haini class exam tha badane kogi ozana school da pikhiba lecture gi notes kumba lairik kumba pusallaga exam tha ba yarani ado lairik tamdaba school kaning da satra singi da mukta di awabi ni ko aidi aina question number 1 da what is photosynthesis and hangeba ada photosynthesis ai je karamba lesson da karamba part da karamba jaga da yawi edu khangda like do pha thi na phone abdane question du answer ina ma min punghai am sang du ni ma aduna like tam do satra di kem kana roi maitai sa chai hai yam haungani ko nang na sa chaba ni na ado sa chaba sa yam chaba mi se jibo se koina saing chaba se hingchaba hain haini maitai ronda aduna nang hingchaba gi wakhan khra chen ma male du chen nganu ko adu phatte tek ha sebot mangrana pamle show tawdisi dinang na hek laba hai sebot mangre na oh okay nang di oza male ni hai ai di oza na te
Nang ay khangba mi soi ram ngai khange nang ngon sanai do aduna bro akhoi di private school da tamme bro adu era di yes bro hai private school khakta gi nate school khudimak hai tare ni ko india da educational reform se tawduise khoina hojik tammi education system jidi yamna outdated oiraba hai nangna iriba comment do nang adum oijaro ko aina nangon haibune na khallo na koigi india da tammi ba lyric se education policy hai tare style se khoina tammi se jipau tammi se british na hudomba british na introduce toromba dugum education policy khak ne ko india gi indian police act 1947 hai 57 hai adumai ga ek myam lai ba india da ko bill myam law myam british na semamba aduna ga dawi hai kana british ne khoi da tambi ba like sidi yong ne khoi manipur da lai ba khoi na manipur gi history khang bro khoi like ta manipur gi history yaw bro daga am ka iram to khrani aduna adaidi aina aigi history khangdraba aina aigi hawrpham khangdaba hu jati myam tholoi ko moi sumai tawdune ba khoi jo aduna kamai tawni hai kanda akhoi da like tambiri sidi moi gi makhada minai oina moi gi makhada thabak suba yanabai damakta semam aduba policy ne ba aduduna hojiki matam da yong ai class 12 tamme graduation tamba ai sahi kya noi mang sai sahi kya noi like tam du lor ga tholak matam da thaba ma to gen tholak matam da ai tamu sing thabak kari mem de kem chana skill kem yaw de aduna policy ma soi soi ri ba ko adum ma yang hong dok na bai damakta ni da Hongmilun nang maitai sa saradi thibongsu maitai dagi tanglaga sa tai sina sana aning leko hai chume mado rias aina haibudu tawdoira tawroidra hairi kaheno stin le nangi maron se khangdre nang english lon style yawi hairi nang ngang mo so haitama malida talle dai nang comment se paro spelling ju lale nang spelling so fazana tamakta male ozana school karo hairaga nangna absent oiba nawi ka pa chat palaiba satra orangmani na adoi kali mathel charge hangi okka onchalaga khanaba tanni masi kuki machanse okti lekho marak thi marak talai bane no ere wari ai comment se nangdi lapui ro macai nangdi ke mathel charge kai bu thadoi sana hairi thongmilon nang do yam chokhattaba mi oirame he ai di nang afaba mi ra in khan mani ko ai ai na nang khan mani nang yam civilized oiba nang se nakoi gi lekai da nakoi gi jati marakta nakoi gi maya marakta nang se leader oiba mi na respect toba afaba ko adugumba leader ama oigadra ina khan mani adu nang di nang na iraiba comment nang na hairiba wahi mata du na di nang se yamna third class ko mina minai oina level oina sinaba sitau ka ga toba lau ka ga lakba phamu ka ga phamba dumba amna civilized oidaba mi ama oiramme aduna ai nange comment paning wa ma lei mafam do ai nana mi sta badu kine thomilon nang na khuto ju phone pai dana ko phone YouTube ta video su yeng ba yai internet ta Google da search to ba yai search tawro Google ta maitai haba jati se yamna civilized oiba yamna chokhatba yamna pukchel chawba jati no ina thiuba ko you will find the answer ai adu da hen hainingdre romi ke samna ai hai hare ai romi
ꯑꯣ ꯑꯗꯨꯃꯨꯛꯇ ꯍꯟꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯊꯣꯛꯎꯔꯦ ꯑꯗꯨꯅ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯏꯁꯅ ꯍꯥꯏ ꯑꯁ ꯅꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦꯗ ꯇꯜꯂꯦꯗ ꯅꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗꯨꯗꯤ ꯑꯔꯥꯟꯕ ꯉꯛꯇ ꯄꯪꯁꯦꯝꯇ ꯁꯦꯝꯖꯤꯜꯂ ꯅꯣꯏꯅ ꯍꯥꯏꯖꯜꯂꯦ ꯄꯪꯍꯥꯞꯇ ꯍꯥꯞꯆꯜꯂꯦ ꯀꯅꯥꯏꯗꯒꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯍꯤꯁꯇ꯭ꯔꯤꯁꯨ ꯂꯩꯁꯨ ꯂꯩꯇꯅ ꯅꯣꯏꯒꯤ 1917 was not Anglo-Kuki War, it was the Anglo-Kuki Rebellion which was took place in the Ithai Forest during the British colonial era. So adde hongna ran ba hore talle ba yening de be lambu aitaba mana afau sari ha hai KY manglem bana hai good evening ena hairame hai good evening Homilon kauriye tekit na Homilon amta kumbigro karino hairi ne maso tekit amta wari saw maga mai pau phongnadre mai kok se kitang kano tawbu mal ai ni pau phongna ngamdre mas Homilon aiga thabak tawminaba noi kuki yam yawe imanabi imanaba nang dongna tawde koiga noiga lan tawba ahouba numito adu phaw mamittagi mapi tagibane maitai koiga kainarengena ko sume khadoi aigesu thabak tawminaramba ma nusi nusiba marup mapang mayam lay adubu kay haini moi dumai khande moi sum khara khak moi khara khak na ton mane ai tare sum wakhan khan mangam da mina aina sa habedo nang laos da phammo har ga phamba laos da chalo har ga chatpa ade nang asi tawo har ga tawo adumba masing yamadi kai tawni isagi kok ngau khan khan mangam da aina tawi thabak se phabra fatabra asina tungda kai warakani ga se khara khanda bu wat pai tare lai to ku yo bu si am no ni no dum masu yaujari jani mayam na yingi su mai mayam changai mai ma chagjare ni masu pen da balai ka phongdok se ni phongdok sa san ta lo khoi na ta lo yeng bu hai di ku mai ni tao bu hai ꯅꯨꯡꯁꯤꯕꯅꯤꯗ ꯏꯅꯥꯎꯁꯦ ꯆꯩ ꯈꯔ ꯋꯥꯠꯄ ꯂꯩ ꯁ꯭ꯋꯥꯏꯗ ꯉꯥꯎꯁꯤꯟꯅ ꯂꯩꯔꯦꯅꯦ ꯅꯪꯗꯤ ꯈꯨꯡꯒꯨꯂꯣꯟ ꯍꯩ ꯑꯣ ꯃꯥꯗꯤ ꯈꯔ ꯆꯩ ꯈꯔ ꯋꯥꯠꯈꯤꯕ꯭ꯔꯥ ꯑꯗꯨꯅ ꯑꯣꯏꯇꯥꯏ ꯕ꯭ꯂꯣꯛ ꯊꯝꯒ ꯃꯥꯁꯦ ꯃꯥ ꯆꯦꯠ ꯎꯗꯅꯕ ꯍꯥꯏꯌꯦ ꯑꯗꯣꯏ ꯑꯩ ꯅꯪꯕꯨ ꯈꯔ ꯈꯔ ꯈꯪꯉꯦ ꯍꯥꯏꯌꯦ ꯑꯦ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯄꯤꯛꯑꯦ ꯑꯃꯗꯩ ꯑꯃꯗ ꯀꯔꯥꯏꯗꯒꯤ ꯃꯤ ꯂꯣꯏ ꯈꯪꯅꯩ ꯑꯩꯅꯁꯨ ꯅꯪ ꯈꯪꯉꯝꯕ ꯌꯥꯏ ꯅꯪꯅꯁꯨ ꯑꯩ ꯈꯪꯉꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯛꯇꯤ ꯅꯪꯅ ꯎꯔꯦꯗꯅ ꯑꯩ ꯅꯪ ꯅꯁꯛꯇꯣ ꯑꯩꯅ ꯎꯗꯕꯩꯅꯦꯕ ꯑꯩꯅ ꯅꯪ ꯅꯁꯛꯇꯣ ꯎꯔꯗꯤ ꯁꯣꯏ ꯈꯪꯉꯝꯒꯅꯤ ꯑꯩ ꯈꯪꯉꯦꯕ ꯑꯩꯁꯨ ꯂꯥꯏꯚ ꯇꯧꯒꯦꯒ ꯅꯪ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏ ꯑꯩꯗꯤ ꯌꯦꯡꯅꯤꯡꯗꯦ ꯅꯪꯗ ꯑꯐꯕ ꯑꯝꯇ ꯍꯥꯏꯔꯝꯗꯧ ꯃꯥꯟꯗꯦꯕ ꯃꯌꯥꯝꯗ ꯑꯐꯕ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯁꯖꯦꯁꯟ ꯑꯗꯨꯒ ꯂꯩꯗꯅꯀꯣ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯄꯣꯠ ꯄꯤꯔꯝꯗꯧ ꯃꯥꯟꯗꯦ ꯅꯪ ꯀꯃꯦꯟꯗꯣ ꯃꯤꯅ ꯑꯐꯕ ꯇꯧꯔꯝꯃꯣꯏ ꯑꯗꯨꯅ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯂꯥꯏꯐ ꯋꯤꯠ AK-47 LMG ꯍꯥꯏꯌꯦ ꯑꯁ ꯅꯪꯒꯤꯗꯨꯗꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯇꯕ ꯄꯣꯠꯅꯤꯀꯣ ꯀꯥꯟꯅꯗꯕ ꯀꯣꯂꯤꯡ ꯀꯥꯔ ꯇꯣꯛꯈꯤꯗ꯭ꯔꯣꯝꯅꯤ ꯈꯔ ꯂꯩꯔꯒ 이번에 랑 라이브 다라디 까남 영화에 ꯃꯌꯥꯝꯅꯁꯨ ꯂꯥꯏꯚꯁꯦ ꯀꯃꯦꯟ ꯈꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯃꯇꯝꯁꯨ ꯊꯦꯡꯖꯜꯂꯛꯑꯦꯗꯅꯀꯣ ꯌꯥꯝ ꯀꯨꯏꯅꯁꯨ ꯂꯥꯏꯚꯁꯦ ꯇꯧꯔꯔꯣꯏꯗꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯣꯏꯁꯜꯂꯗꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯒꯤ ꯂꯥꯏꯚ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯕꯨ ꯀꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯥꯏꯌꯦ ꯊꯥꯒꯠꯆꯔꯤ ꯑꯩꯅꯁꯨ ꯀꯩ ꯍꯥꯏꯔꯅꯤ ꯍꯥꯏꯕꯗꯤ
ꯆꯦꯅꯦꯜꯁꯤꯗ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯂꯥꯏꯚ ꯌꯦꯡꯕꯤꯕ ꯑꯗꯩꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯂꯥꯏꯚꯇꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯃꯁꯤꯡ ꯌꯥꯝꯅꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯀꯃꯦꯟ ꯄꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯏꯟꯇꯔꯦꯛꯁꯟꯗꯣ ꯋꯥꯠꯍꯟꯗꯕꯗꯣ ꯀꯃꯦꯟ ꯋꯥꯠꯍꯟꯗꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯔꯨꯛ ꯌꯥꯕꯁꯦ ꯑꯩꯅꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣ ꯑꯗꯩꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯁꯖꯦꯁꯟ ꯑꯗꯩꯗꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯃꯇꯝ ꯈꯔ ꯄꯤꯕ ꯈꯔ ꯄꯤꯖꯕꯁꯤꯗ ꯀꯥꯟꯅꯩ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯥꯟꯅꯕ ꯐꯪꯉꯦꯅ ꯐꯣꯡꯗꯣꯔꯛꯄꯁꯦ ꯑꯩꯅ ꯇꯧꯔꯤꯕꯗꯨ ꯑꯗꯨꯒꯤ ꯑꯐꯕ ꯃꯍꯩ ꯌꯥꯟꯕꯅꯦꯅ ꯂꯧꯖꯔꯤꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯨꯕꯨ ꯆꯦꯅꯦꯜꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯇꯝꯗꯤ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯍꯧꯔꯛꯄꯁꯦ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯒꯤ ꯒ꯭ꯔꯣꯠꯁꯤꯗꯤ ꯌꯥꯝ ꯇꯞꯄꯦ ꯉꯁꯥꯏꯒꯤ ꯀꯣꯟꯇꯦꯟꯁꯤ ꯃꯌꯥꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯕ ꯀꯣꯟꯇꯦꯟ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯑꯄꯥꯝꯕꯁꯤꯡꯁꯨ ꯅꯨꯡꯉꯥꯏ ꯈꯟꯕꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯗꯁꯨ ꯌꯧꯅꯕ ꯁꯤꯌꯔꯒ ꯇꯧꯕꯤꯔꯗꯤ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯁꯤꯡꯗꯁꯨ ꯂꯩꯔꯦ ꯈꯔ ꯑꯗꯨꯝ ꯆꯦꯅꯦꯜꯁꯦ ꯒ꯭ꯔꯣ ꯇꯧꯕꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯟꯗꯛꯀꯤ ꯃꯤꯁ ꯌꯨꯅꯤꯚꯔꯁꯀꯤꯗ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯃꯟꯗꯅ 10 ꯃꯤꯂꯤꯌꯟꯒ ꯌꯧꯈ꯭ꯔꯦꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝ ꯌꯦꯡꯕꯤ ꯈꯔꯁꯤꯅ ꯃꯤ ꯃꯉꯥ ꯇꯔꯥ ꯇꯧꯕꯤꯔꯗꯤ ꯑꯗꯨꯝ ꯃꯊꯪ ꯇꯧꯔꯒ ꯆꯥꯎꯈꯠꯂꯛꯄꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯤ ꯄꯨꯈꯝ ꯑꯝꯇ ꯆꯥꯃꯤꯟꯅꯈꯤꯗꯅ ꯂꯥꯟ ꯂꯥꯛꯄꯗꯒꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯌꯥꯗꯕꯒꯤ ꯄꯨꯟꯈꯤꯗ꯭ꯔꯦ ꯃꯣꯏꯗꯤ ꯂꯥꯟ ꯌꯥꯎꯅꯤꯡꯗꯦꯗꯅ ꯃꯄꯥꯟꯗ ꯂꯣꯏ ꯆꯠꯈꯤꯕꯅꯦ ꯅꯣꯏ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯈꯛꯇꯅ ꯁꯤꯅꯤꯡꯕꯒꯤ ꯍꯧꯖꯕ ꯂꯥꯟꯅꯤꯀꯣ ꯍꯥꯏ ꯅꯨꯄꯤꯁꯤꯡꯅ ꯅꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯕ ꯕꯤꯔꯦꯅ ꯑꯩ ꯃꯥꯏ ꯀꯃꯦꯟꯁꯦ ꯄꯥꯅꯤꯡꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯗꯧꯅꯤ ꯀꯥꯟꯅꯗꯧꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯣꯏ ꯑꯁꯦꯡꯕ ꯑꯐꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯃꯁꯤꯅ ꯀꯥꯟꯅꯕꯅ ꯀꯩꯅꯣ ꯃꯥꯡꯖꯕꯅ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯐꯖꯅ ꯈꯪꯕ ꯃꯤ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅꯁꯨ ꯇꯧꯔꯝꯃꯣꯏꯗꯅꯀꯣ ꯑꯗꯨꯅ ꯑꯩ ꯇꯜꯂꯦ ꯕ꯭ꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯌꯥꯁ ꯑꯣꯖꯥ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯟꯕꯤꯕꯒꯤ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣꯅꯤ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯌꯦꯡꯈꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯗꯅ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯌꯥꯝ ꯌꯥꯎꯏ ꯂꯥꯏꯛ ꯇꯧꯕ ꯁꯤꯌꯔ ꯇꯧꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯣ ꯁꯤꯌꯔ ꯇꯧꯕ ꯃꯤꯟꯁ ꯌꯨꯇꯨꯕꯇꯗꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯁꯤꯌꯔ ꯇꯧꯕ ꯑꯗꯨꯃꯥꯏꯅꯗꯤ ꯗꯥꯏꯔꯦꯛ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯊꯦꯡꯅꯕ ꯍꯥꯏꯁꯦ ꯁꯤꯌꯔ ꯇꯧꯕꯗꯣ ꯁꯨꯝ ꯑꯩꯅ ꯔꯤꯄꯣꯔꯠ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯁꯤꯌꯔ ꯈꯔ ꯑꯗꯨꯝ ꯇꯧꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯖꯔꯤꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯐꯦꯁꯕꯨꯛ ꯌꯨꯇꯨꯕꯁꯤꯗꯗꯤ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯤꯁꯤꯡꯗꯨꯒꯤ ꯃꯃꯤꯡꯗꯨ ꯈꯛꯇꯪ ꯊꯣꯛꯂꯛꯄꯅꯤꯅ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕꯔꯥ ꯏꯈꯥ ꯊꯣꯡꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯨꯞ ꯃꯥꯜꯂꯕꯔꯥ ꯂꯦꯡꯒꯥꯔꯥ ꯑꯗꯨꯝꯕꯗꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯃꯤꯡ ꯂꯣꯏꯅ ꯄꯜꯂꯦ ꯄꯟꯗꯕꯁꯨ ꯌꯥꯗ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯤꯡ ꯄꯜꯂꯒ ꯍꯥꯏꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯈꯪꯅꯤ ꯑꯗꯨꯅ ꯑꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯍꯤꯡꯕꯗ ꯄꯩꯁꯥ ꯆꯪꯉꯤ ꯄꯩꯁꯥ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯩꯁꯥꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯄꯣꯠ ꯑꯃ ꯋꯥꯠꯄꯗ ꯄꯣꯠꯇꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯣ ꯐꯥꯍꯟꯗꯣꯏꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯩꯔꯒꯗꯤ ꯄꯣꯠꯇꯣ ꯂꯩꯕ ꯐꯪꯕꯅꯤꯅ ꯃꯥꯅ ꯄꯩꯁꯥꯗꯨꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯄꯩꯁꯥ ꯆꯪꯉꯤꯕ ꯄꯩꯁꯥꯁꯦ ꯅꯨꯡꯉꯥꯏꯅ ꯇꯥꯟꯕꯁꯦ ꯃꯤ ꯈꯔꯈꯛ ꯑꯣꯏꯔꯝꯒꯅꯤ ꯑꯗꯩꯗꯤ ꯏꯃꯥ ꯏꯄꯥꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯃꯃꯥꯡꯉꯩꯗꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯑꯋꯥꯕꯁꯤ ꯈꯪꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯅ ꯂꯨꯄꯥ 15,000 ꯄꯤꯕ 10 ꯄꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇꯗꯤ ꯉꯁꯤ ꯃꯣꯕꯥꯏꯜ ꯂꯨꯄꯥ 10,000 ꯄꯤꯕ ꯐꯣꯟ ꯑꯃ ꯂꯩꯒꯦꯅ ꯈꯟꯕꯁꯦ ꯊꯥ 3, 4, 5 ꯃꯃꯥꯡꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯩꯔꯤꯅꯦꯕ ꯈꯨꯗꯛꯇ ꯍꯦꯛꯇ ꯆꯠꯂꯒ ꯉꯁꯤ ꯂꯩꯔꯨꯔꯒꯦ ꯂꯩꯕ ꯉꯝꯕꯗꯤ ꯃꯤ ꯈꯔ ꯈꯛ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯃꯨꯛ ꯂꯩꯔꯨꯔꯀꯥꯟꯗ ꯄꯩꯁꯥꯗꯣ ꯑꯩꯅ ꯂꯩꯔꯨꯕ ꯄꯣꯠꯇꯣ ꯐꯠꯂꯝꯗꯕ ꯑꯗꯩꯗꯤ ꯃꯤꯅ ꯄꯩꯁꯥ ꯑꯩꯉꯣꯟꯗꯒꯤ ꯂꯨꯄꯥ 10,000 ꯄꯤꯕꯗꯣ ꯍꯦꯟꯖꯟꯅ 10 ꯂꯧꯍꯧꯕ 15 ꯂꯧꯍꯧꯕ 10 ꯂꯧꯍꯧꯕ ꯇꯧꯕꯁꯦ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯤ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯋꯥꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯗꯣ ꯃꯔꯝ ꯆꯥꯅ ꯑꯩꯅ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯃꯐꯝ ꯈꯪꯅ ꯑꯗꯨꯒ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯩꯕꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯑꯣꯏꯕ ꯅꯣꯂꯦꯖ ꯑꯩꯅ ꯈꯪꯖꯕꯗꯣ ꯁꯤꯌꯔ ꯇꯧꯕꯅꯤ ꯃꯗꯨꯗꯩꯗꯨꯗ ꯃꯌꯥꯝꯗ ꯍꯦꯛꯇ ꯑꯩꯅ ꯍꯥꯏꯁꯤꯅ ꯂꯣꯏ ꯆꯨꯝꯃꯦ ꯃꯁꯤꯃꯛ ꯂꯣꯏꯅꯃꯛ ꯑꯣꯏꯔꯅꯤ ꯐꯔꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯃꯔꯛꯇ ꯄꯨꯅꯤꯡꯉꯤ ꯍꯥꯏꯁꯦ ꯅꯪꯅ ꯉꯁꯤ ꯂꯥꯏꯞꯇ ꯂꯥꯛꯄꯁꯤꯗ ꯈꯪꯖꯔꯨ ꯅꯣꯏ ꯀꯨꯀꯤꯒꯤ ꯂꯥꯏꯞꯇ ꯃꯩꯇꯩ ꯀꯅꯥ ꯌꯥꯎꯔꯛꯀꯦ ꯑꯩꯍꯥꯛ ꯈꯪꯗꯕꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯛꯇ ꯆꯪꯖꯔꯛꯑꯦ
Tumilo nangdi gyan tabanina nanggi friend yam lerame khara kauro live tawsena hai hoine gyan tani maru pang mayam sulam oza se kai lamdagino ai di sisipu dagine ai di saiton dagine saiton hai tabiram nani naknai chusanpur ga yam naknare chusanpur da yam nungsiba lamni da chusanpur hai base kai haini hoigi Manipur gi di part amani ko aduga history ga sumari laina ba aduga khoi angang oi matam yam chalai chusanpur se ai chusanpur se masing thingamdana chale hai tare ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤ ꯃꯐꯝꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯝꯅꯤ ꯀꯨꯀꯤꯁꯦ ꯀꯔꯤ ꯁꯥꯅꯣ ꯆꯥꯕꯗ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯅꯥꯅꯨ ꯆꯅꯨꯅ ꯍꯥꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯁꯅꯥꯅꯨ ꯍꯥꯏꯗꯤ ꯂꯥꯏꯐꯁꯦ ꯃꯇꯝꯁꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤ ꯄꯨꯡꯁꯦꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯤꯈꯩ ꯏꯟꯇꯔꯦꯛꯁꯟ ꯐꯖꯅ ꯇꯧꯔꯤꯈꯩ ꯃꯌꯥꯝꯅ ꯀꯃꯦꯟ ꯑꯗꯨꯝ ꯂꯦꯞ ꯂꯩꯇꯅ ꯃꯊꯪ ꯃꯊꯪ ꯇꯧꯔꯤꯈꯩꯗꯤ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯗꯨꯝ ꯊꯥꯗꯣꯏꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕ ꯃꯁꯤꯡ ꯍꯟꯊꯔꯛꯑꯒꯗꯤ ꯋꯥꯗꯣ ꯀꯩ ꯍꯥꯏꯅꯤ ꯀꯃꯦꯟꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯤꯡꯉꯥꯏꯗꯣ ꯑꯣꯞꯁꯟ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯁꯔꯨꯛ ꯌꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯩꯗꯤ ꯂꯩꯗꯅꯀꯣ ꯍꯦꯛꯇ ꯐꯣꯟ ꯈꯛꯇꯪꯒꯤ ꯃꯇꯥꯡꯗ ꯆꯦꯅꯦꯜꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯟꯇꯦꯟꯁꯤꯒꯤ ꯃꯔꯝꯗ ꯈꯛꯇꯃꯛ ꯍꯥꯏꯅꯤ ꯅꯠꯇ꯭ꯔꯒ ꯀꯃꯦꯟ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯕ ꯌꯥꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯁꯤꯌꯔ ꯇꯧꯅꯕ ꯌꯥꯏ ꯑꯗꯨꯝ ꯂꯥꯏꯐꯁꯤꯗ ꯁꯨꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯌꯥꯏꯀꯣ ꯏꯕꯨꯡ ꯁꯥꯝ ꯄꯣꯛꯄꯗꯒꯤ ꯃꯆꯤꯟ ꯁꯦꯡꯗꯦ ꯍꯥꯏꯕꯅꯦ ꯏꯔꯨꯁꯨ ꯂꯨꯗꯦ ꯍꯥꯏꯕꯅꯦ ꯊꯣꯡꯉꯗꯤ ꯊꯨꯝ ꯊꯥꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏ ꯑꯣꯖꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯩꯗꯣ ꯉꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯍꯋꯥꯏꯒꯀꯣ ꯍꯥꯏꯗꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯔ ꯊꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉ ꯆꯥꯔꯦ ꯕꯥꯔꯣ ꯐꯥꯎꯗꯪ ꯇꯧꯔꯁꯦ ꯀꯨꯏꯅ ꯇꯧꯔꯒꯨꯝꯁꯦ ꯍꯥꯏ ꯍꯣꯏ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯃꯤꯅꯤꯠꯁꯨ 30ꯃꯨꯛꯇ ꯉꯥꯏ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯕꯅꯦ ꯑꯣ ꯑꯣꯖꯥ ꯁꯥꯏꯇꯣꯟꯁꯨ ꯈꯪꯖꯩ ꯑꯣꯖꯥ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯁꯥꯏꯇꯣꯟꯗ ꯍꯥꯏ ꯑꯩ ꯁꯥꯏꯇꯣꯟꯗ ꯍꯧꯖꯤꯛꯇꯤ ꯁꯥꯏꯇꯣꯟꯗ ꯂꯩꯇꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯁꯥꯏꯇꯣꯟꯗ ꯑꯩ ꯌꯨꯝꯅꯤꯅ ꯑꯩꯁꯤꯗꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤ ꯂꯩꯕ ꯍꯥꯏꯁꯦ ꯊꯕꯛꯀꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯝ ꯆꯠꯇꯣꯏꯅꯤ ꯂꯩꯗꯣꯏꯅꯤ ꯏꯁꯥꯒꯤ ꯌꯨꯝꯅꯤ ꯑꯩ ꯁꯥꯏꯇꯣꯟꯁꯦ ꯑꯩ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯝꯅꯤ ꯏꯕꯦꯝꯆꯥ ꯂꯩꯃ ꯃꯣꯏꯔꯥꯡꯊꯦꯝ ꯇꯦꯟꯊꯥꯗꯒꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯕ꯭ꯔꯗꯔ ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦꯔ ꯏꯆꯜꯂ ꯍꯥꯏ ꯀꯩ ꯀꯩ ꯍꯥꯏꯅꯣ ꯃꯪꯂꯦꯝꯕ ꯍꯥꯏ ꯃꯥꯜꯂꯦ ꯀꯦꯋꯥꯏ ꯃꯪꯂꯦꯝꯕꯁꯨ ꯀꯧꯔꯤ ꯑꯣ ꯀꯦꯋꯥꯏ ꯃꯪꯂꯦꯝꯕꯗꯁꯨ ꯀꯟꯅ ꯀꯧꯔꯛꯏ ꯏꯕꯦꯝꯆꯥ ꯂꯩꯃꯅ ꯀꯣ ꯏꯆꯦ ꯏꯕꯦꯝꯆꯥ ꯍꯥꯏꯅ ꯊꯝꯁ ꯑꯞ ꯇꯧꯔꯛꯑꯦ ꯌꯥꯔꯣꯏ ꯕꯥꯔꯣ ꯐꯥꯎ ꯀꯨꯏꯅ ꯕꯥꯔꯣꯐꯥꯎ ꯀꯥꯏꯅ ꯅꯥꯆꯤꯟꯗꯣ ꯐꯣꯠꯆꯜꯂꯨꯔ ꯍꯥꯏꯌꯦ ꯏꯌꯥꯝꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯪꯗ꯭ꯔꯦ ꯊꯥꯗꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯣ ꯑꯗꯣ ꯁꯅꯥꯁꯨ ꯀꯧꯔꯤꯀꯣ ꯏꯕꯦꯝꯆꯥ ꯂꯩꯃ ꯏꯆꯦ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣꯃꯇꯪ ꯀꯩꯅꯣꯗꯤ ꯃꯥꯜꯂꯦꯀꯣ ꯏꯇꯩꯃꯒꯨꯝꯕ ꯀꯩꯅꯣꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯈꯔꯗꯤ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯃꯥꯜꯂꯦ ꯑꯩꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯂꯥꯏꯚꯁꯤꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯃꯦꯟ ꯇꯧꯔꯛꯈꯤꯕ ꯊꯦꯡꯅꯗꯕꯅꯤꯅ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯈꯛ ꯊꯦꯡꯅꯕ ꯑꯣꯏꯅ ꯎꯔꯦ ꯑꯩꯅ ꯎꯖꯕꯗꯗꯤ ꯀꯃꯦꯟꯁꯤꯗ ꯆꯪꯉꯛꯄꯁꯦ ꯂꯥꯏꯚꯁꯤꯗ ꯀꯃꯦꯟ ꯇꯧꯔꯛꯄꯁꯦ ꯑꯗꯨꯅ ꯆꯦꯅꯦꯜꯁꯦ ꯉꯁꯤ ꯈꯛꯇꯪ ꯊꯦꯡꯅꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗꯁꯨ ꯑꯣꯟ ꯇꯧꯁꯜꯂ ꯊꯝꯕꯤꯔꯗꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯊꯪꯗꯁꯨ ꯂꯥꯏꯚ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯊꯦꯡꯅꯔꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠ ꯃꯇꯝꯁꯨ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯃꯊꯪꯗꯒꯤꯗꯤ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯌꯥꯔꯅꯤ ꯏꯆꯦ ꯏꯕꯦꯝꯆꯥ ꯌꯥꯝ ꯊꯥꯖꯗꯦ ꯁꯤꯗ ꯂꯥꯛꯄꯁꯤꯗꯤ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤꯑꯅ ꯍꯥꯏꯔꯤꯀꯣ ꯊꯥꯗꯣꯏ ꯁꯅꯥꯅꯁꯨ ꯍꯣꯁ ꯀꯧꯅꯤꯡꯕ ꯀꯧꯔꯣ ꯍꯥꯏ ꯑꯗꯨꯝ ꯍꯣꯏ ꯅꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤꯗ ꯆꯍꯤ ꯑꯗꯩꯗꯤ ꯅꯨꯄꯥꯗꯣ ꯇꯣꯂꯣꯞ ꯐꯪꯅꯗꯦ ꯍꯥꯏꯗꯣ ꯑꯗꯨꯒꯨꯝꯕ ꯇꯥꯔꯦ ꯑꯁꯨꯝ ꯑꯩꯅ ꯈꯪꯅꯤꯡꯕ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤꯅꯀꯣ ꯌꯨꯇ꯭ꯌꯨꯕꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯈꯤꯕꯁꯤꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈꯤꯕꯗꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯝꯕꯗꯣ ꯑꯩꯅ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯂꯥꯏꯚꯁꯤ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯛ ꯇꯧꯅꯕꯅꯤꯗꯅꯀꯣ ꯑꯩꯅ ꯋꯥ ꯍꯥꯏꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯋꯥ ꯍꯥꯏꯔꯛꯄ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯁꯤꯗꯩꯁꯤꯗꯅꯦꯕ ꯌꯥꯝ ꯐꯖꯔꯤꯁꯦ ꯐꯖꯕ ꯑꯃ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯍꯧꯅ ꯂꯣꯟꯆꯠ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔ ꯍꯥꯏꯕꯁꯦꯀꯣ ꯊꯛꯁꯤ ꯈꯥꯁꯤ
ꯏꯊꯛ ꯊꯣꯡꯕꯁꯤꯡꯗꯅ ꯀꯔꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯒꯅꯤ, ꯏꯈꯥ ꯊꯣꯡꯕꯗꯅ ꯀꯔꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯑꯩꯒ ꯂꯣꯏꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯅꯪꯒꯤꯗꯣ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗꯤ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯀꯅꯥꯒꯨꯝꯕ ꯑꯍꯟ ꯑꯃꯗ ꯑꯩꯅ ꯅꯪ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯕꯦꯕꯥꯔ ꯊꯣꯛꯇꯕ, ꯑꯗꯨꯒ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯍꯥꯏꯗꯣꯛꯄꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯑꯦꯕꯀꯣ. ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯁꯨꯝ ꯍꯪꯕꯅꯦ, ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯆꯍꯤ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯁꯨ ꯁꯣꯏ ꯂꯩꯔꯝꯒꯅꯤꯀꯣ. ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯗꯣ ꯍꯥꯏꯗꯣꯛꯄꯗꯣ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ, ꯑꯗꯣ ꯀꯩꯁꯨꯕꯨꯗꯤ ꯂꯥꯟꯅ ꯈꯟꯖꯗꯦ. ꯑꯗꯣ ꯋꯥꯔꯧꯕ ꯌꯥꯗꯦ, ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯃ ꯂꯩꯕꯒꯤ ꯑꯩꯅ ꯍꯪꯖꯕꯅꯤ ꯍꯟꯖꯟ ꯍꯟꯖꯟꯅ. ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯐꯝꯗꯣ ꯍꯥꯏ. ꯍꯣꯏ, ꯁꯥꯏꯇꯣꯟꯁꯤꯗꯤ ꯑꯩꯅ ꯍꯥꯏ ꯀꯃꯦꯟꯁꯨ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ, ꯑꯗꯨꯝ ꯑꯩ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯄꯥꯔꯛꯀꯦ, ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯤ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯀꯃꯦꯟ ꯁꯣꯏꯗꯅ ꯑꯩ ꯄꯥꯖꯔꯛꯀꯦ. ꯑꯗꯣ ꯑꯩ ꯏꯁꯥꯅ ꯄꯣꯛꯄ ꯂꯝ ꯑꯣꯏꯕꯒꯤꯔꯁꯨ ꯈꯪꯗꯦ, ꯑꯗꯨ ꯏꯁꯥꯅ ꯄꯣꯛꯄ ꯂꯝ ꯑꯣꯏꯕꯒꯤꯁꯤꯅꯁꯨ ꯍꯥꯏꯔꯁꯨ, ꯑꯗꯨ ꯅꯠꯇꯕꯤꯗꯀꯣ, ꯌꯥꯝꯅ ꯏꯪ ꯆꯤꯛꯄ, ꯌꯥꯝ ꯁꯥꯟꯇꯤ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯂꯝ ꯑꯃꯈꯛꯇꯤ ꯑꯣꯏꯌꯦ ꯑꯩꯅ ꯈꯟꯖꯕꯗꯀꯣ. ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯀꯩ ꯈꯜꯂꯝꯒꯗꯕꯅꯣ, ꯂꯝꯗꯣ ꯈꯔ ꯍꯥꯏꯊꯩ, ꯌꯥꯝ ꯇꯥꯝꯃꯤ, ꯂꯥꯞꯄꯤ ꯍꯥꯏꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯌꯦꯅ ꯈꯜꯂꯝꯕꯗꯤ ꯌꯥꯏ. ꯍꯣꯏ, ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯦ, ꯃꯐꯝ ꯒꯥꯔꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯀꯩꯅꯣꯁꯦ, ꯂꯝꯕꯤ ꯊꯣꯡꯁꯨ ꯐꯒꯠꯂꯛꯄꯅꯤꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅ ꯑꯗꯨꯒꯤ ꯈꯦꯠꯅꯕꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯏꯌꯥꯝꯕꯅ ꯊꯥꯗꯣꯛꯏꯁꯦ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤꯗ, ꯉꯁꯤꯒꯤ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯌꯦ. ꯁꯅꯥꯅꯨꯅ ꯑꯣꯖꯥꯁꯤ ꯂꯥꯏꯚ ꯅꯨꯡꯇꯤꯒꯤ ꯇꯧꯕ꯭ꯔꯣ, ꯉꯁꯤꯇꯪ ꯊꯦꯡꯅꯖꯕꯅꯦ ꯑꯩꯗꯤ ꯍꯥꯏ. ꯀꯩꯅꯣꯅꯦ, ꯑꯩꯗꯤ ꯁꯅꯥꯅꯨ ꯂꯥꯏꯚꯁꯦ ꯅꯨꯡꯇꯤꯒꯤ ꯇꯧꯗꯦ. ꯑꯩꯗꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯛ ꯇꯧꯋꯦꯕꯀꯣ. ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯚꯤꯗꯤꯑꯣ ꯉꯁꯥꯏꯒꯤ ꯃꯟꯗꯦ ꯇꯨ ꯁꯦꯇꯔꯗꯦ ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯦ ꯀꯣ, ꯑꯇꯣꯞꯄ ꯅꯣꯔꯃꯦꯜ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯦ. ꯑꯗꯨꯒ ꯑꯩꯁꯦ ꯍꯥꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯍꯪꯉꯛꯄꯗꯨꯒꯤ Q&A ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔꯒꯤ ꯚꯤꯗꯤꯑꯣ ꯁꯦꯔꯤꯁ ꯑꯃ ꯇꯧꯔꯝꯃꯦ. ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯔꯤꯁꯁꯦ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯗꯕ, ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯁꯦꯝꯕꯁꯦ ꯑꯩ ꯉꯝꯗ꯭ꯔꯦꯕ. ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯩ ꯃꯥꯏ ꯑꯣꯟꯁꯤꯟꯕꯁꯦ ꯉꯝꯗ꯭ꯔꯦ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯀꯣ. ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯇꯧꯔꯛꯄꯁꯤꯡꯗꯣ, ꯀꯃꯦꯟꯁꯤꯡꯗꯣ ꯑꯩ ꯔꯤꯄ꯭ꯂꯥꯏꯁꯦ ꯀꯃꯥꯏꯅ ꯄꯤꯒꯗꯕꯅꯣ ꯊꯤꯔꯛꯄꯁꯤꯗ, ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯔꯁꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯦ. ꯑꯩ ꯁꯪꯕ ꯀꯥꯟꯗ ꯅꯨꯃꯤꯗꯥꯡꯗ ꯁꯨꯃꯥꯏꯅ ꯆꯥꯛ ꯆꯥ ꯇꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯇꯧꯔꯁꯤ. ꯑꯗꯨ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕꯗꯣ ꯍꯪꯉꯒ ꯑꯩꯅ ꯑꯈꯪꯕꯁꯤꯡꯗꯣ ꯄꯥꯎꯈꯨꯝ ꯄꯤꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯈꯤꯕꯅꯦ, ꯊꯥ 2-3ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯂꯥꯏꯚꯁꯦ. ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯗꯤ ꯑꯗꯨꯝ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯇꯧꯔꯛꯏ. ꯑꯗꯨꯒ ꯃꯟꯗे ꯇꯨ ꯁꯦꯇꯔꯗꯦꯁꯤꯗꯤ ꯑꯩ ꯇꯧꯁꯨ ꯇꯧꯗꯦ, ꯉꯝꯁꯨ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ, ꯃꯇꯝꯁꯦ ꯂꯩꯇꯕꯒꯤꯀꯣ. ꯏꯆꯦ ꯏꯕꯦꯝꯆꯥꯁꯦ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯍꯥꯏ. ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯌꯥꯎꯕ ꯂꯥꯛꯏꯅꯤ ꯀꯩꯅꯣ, ꯁ꯭ꯌꯥꯃꯥ ꯍꯥꯏꯌꯦꯅ ꯀꯧꯔꯤ. ꯀꯦꯋꯥꯏ ꯃꯣꯂꯦꯝꯕꯗ ꯀꯟꯅ ꯂꯥꯎꯁꯜꯂꯤꯀꯣ. ꯑꯗꯨꯒ ꯏꯕꯨꯡ ꯁ꯭ꯌꯥꯝ ꯁꯥꯎꯗꯗꯤ ꯍꯥꯏꯔꯤꯌꯦ. ꯍꯣꯁ ꯆꯦ ꯀꯤꯔꯣ ꯍꯥꯏ ꯃꯥꯜꯂꯦ, ꯆꯦ ꯀꯧꯔꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ. ꯍꯣꯏ, ꯆꯦ ꯑꯗꯨꯝ ꯀꯧꯔꯒꯦ, ꯑꯗꯨꯅ ꯐꯔꯅꯤ. ꯉꯁꯤ ꯂꯥꯏꯚ ꯂꯣꯏꯁꯦ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯤꯗꯣ ꯐꯃꯨ ꯂꯦꯞꯄꯨ ꯇꯧꯍꯟꯒꯅꯤ ꯍꯥꯏꯌꯦ. ꯑꯩꯗꯤ ꯍꯥꯏꯖꯗꯦꯀꯣ, ꯀꯅꯥꯅꯣ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯈꯤꯕꯗꯣ ꯐꯃꯨ ꯂꯦꯞꯄꯨ ꯈꯔ ꯇꯧꯔꯛꯀꯗꯕꯩ ꯃꯑꯣꯡ ꯃꯥꯜꯂꯦ. ꯍꯣꯁ ꯁꯥꯏꯇꯣꯟꯗꯤ ꯀꯨꯝꯕꯤ ꯃꯌꯥꯒꯤꯗꯨꯔꯣ, ꯑꯩꯅ ꯋꯥꯡꯉꯨꯅꯦ ꯍꯥꯏ. ꯃꯥꯅꯦ, ꯀꯩꯅꯣꯗꯒꯤꯅꯤ ꯑꯩꯈꯣꯏ ꯁꯥꯏꯇꯣꯟꯁꯦ, ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔ ꯆꯤꯡꯉꯦꯗꯅꯀꯣ. ꯑꯗꯨ ꯂꯝꯕꯤꯗꯤ ꯑꯩꯈꯣꯏꯁꯦ ꯃꯦꯟ ꯑꯣꯏꯅ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯇꯤꯗꯤꯝ ꯂꯝꯕꯤꯗꯒꯤ ꯆꯠꯂꯦ. ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯔꯣꯝꯗꯒꯤ ꯇ꯭ꯔꯣꯡꯒꯥꯎꯕꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯀꯣꯛꯇꯥ ꯂꯥꯛꯑꯒ ꯐꯧ ꯆꯥꯏꯈꯥꯏꯗ ꯆꯪꯕ ꯆꯞꯄꯦ, ꯇꯠꯂꯦ. ꯍꯧꯔꯛꯐꯝ ꯂꯝꯕꯨ ꯀꯩꯗꯧꯕꯒꯤ ꯆꯪꯉꯣꯏꯗꯣꯏꯅꯣ? ꯃꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦ, ꯌꯥꯗ꯭ꯔꯦ.